ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯟꯅ ꯋꯥꯔꯤ ꯑꯁꯤ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯇꯝ ꯑꯃꯗ ꯍꯧꯗꯣꯡ ꯃꯌꯥꯝꯒꯤ ꯂꯩꯕꯥꯛ ꯑꯃ ꯂꯩꯔꯝꯃꯤ꯫ ꯍꯧꯗꯣꯡ ꯃꯌꯥꯝꯒꯤ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯍꯧꯗꯣꯡ ꯅꯤꯡꯊꯧ ꯄꯨꯔꯤꯛꯂꯥꯏ ꯑꯗꯨꯒꯤ ꯍꯧꯗꯣꯡ ꯃꯆꯥꯅꯨꯄꯤ 3 ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏ 3ꯗꯨꯒꯤ ꯃꯃꯤꯡꯅ ꯐꯖꯕꯤ, ꯐꯖꯔꯩ ꯑꯃꯗꯤ ꯐꯖꯇꯣꯟ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯄꯨꯔꯤꯛꯂꯥꯏꯅ, "ꯏꯄꯥꯒꯤ ꯐꯖꯇꯣꯟ, ꯐꯖꯇꯣꯟ, ꯕꯥꯕꯥ ꯀꯩ ꯍꯥꯏꯒꯦ?" "ꯏꯄꯥ ꯋꯥ ꯍꯥꯏꯒꯦ, ꯍꯌꯦꯡꯁꯤ ꯍꯨꯏꯒꯤ ꯂꯩꯕꯥꯛꯇꯒꯤ ꯍꯨꯏꯒꯤ ꯃꯆꯥ ꯏꯕꯨꯡꯉꯣ ꯆꯤꯡꯈꯩꯗꯣ ꯃꯅꯥꯏ ꯃꯁꯤꯟ ꯀꯌꯥꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯀꯣꯏꯕ ꯂꯥꯛꯀꯅꯤ꯫ ꯑꯗꯨꯅ ꯅꯆꯦ ꯑꯅꯤꯒ ꯂꯣꯏꯅꯅ ꯃꯈꯣꯏꯕꯨ ꯅꯤꯡꯊꯤꯅ ꯑꯣꯛꯀꯗꯕꯅꯤ." "ꯍꯣꯏ ꯄꯥꯕ." ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯖꯇꯣꯟ ꯄꯩꯊꯣꯛꯂꯒ ꯃꯆꯦ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯆꯠꯈꯤꯔꯝꯃꯤ꯫ ꯍꯧꯗꯣꯡ ꯅꯤꯡꯊꯧ ꯄꯨꯔꯤꯛꯂꯥꯏꯗꯨ ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤꯗꯨꯒꯤ ꯃꯇꯧꯗꯨ ꯎꯔꯒ ꯅꯣꯛꯇꯨꯅ ꯂꯩꯍꯧꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯍꯨꯏꯒꯤ ꯂꯩꯕꯥꯛꯇꯁꯨ ꯍꯨꯏꯒꯤ ꯅꯤꯡꯊꯧ ꯁꯅꯥꯖꯥꯎꯕ ꯑꯗꯨꯅ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯆꯤꯡꯈꯩꯕꯨ ꯃꯅꯥꯏ ꯃꯁꯤꯟ ꯊꯥꯗꯨꯅ ꯀꯧꯍꯜꯂꯝꯃꯤ꯫ "ꯏꯄꯥ ꯏꯕꯨꯡꯉꯣ, ꯅꯆꯥꯕꯨ ꯀꯧꯕꯤꯕꯕꯨ ꯀꯔꯤ ꯑꯔꯨꯕ ꯂꯩꯔꯕꯒꯦ?" "ꯑꯇꯣꯝꯕ, ꯑꯇꯩꯒꯤ ꯅꯠꯇꯦ, ꯍꯌꯦꯡꯁꯤ ꯅꯍꯥꯛ ꯍꯧꯗꯣꯡꯒꯤ ꯂꯩꯕꯥꯛꯇ ꯈꯣꯡꯃꯤ ꯂꯥꯟꯃꯤ ꯈꯔꯒ ꯂꯣꯏꯅꯅ ꯆꯠꯇꯕ ꯌꯥꯗ꯭ꯔꯦ." "ꯀꯔꯤ ꯃꯇꯥꯡꯒꯤꯅꯣ ꯄꯥꯕ? ꯅꯆꯥꯗꯤ ꯂꯩꯕꯥꯛ ꯑꯗꯨ ꯆꯠꯄꯗꯨ ꯍꯩꯅꯗꯧ ꯃꯥꯟꯗꯦꯗ." "ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ, ꯆꯠꯇꯕ ꯌꯥꯔꯣꯏ꯫ ꯅꯍꯥꯛꯅ ꯃꯔꯝ ꯈꯪꯕꯒꯤ ꯃꯊꯧꯁꯨ ꯇꯥꯗꯦ꯫ ꯅꯐꯤ-ꯅꯔꯣꯜ ꯌꯣꯝꯁꯤꯜꯂꯨꯔꯣ." ꯃꯆꯥ ꯏꯕꯨꯡꯉꯣ ꯆꯤꯡꯈꯩꯗꯨ ꯃꯄꯥꯅ ꯑꯗꯨꯝꯅ ꯆꯩꯔꯛꯄꯗꯨꯗ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯅ ꯇꯨꯃꯤꯟꯅ ꯃꯄꯥꯕꯨꯡꯒꯤ ꯀꯥꯗꯒꯤ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯀꯥꯗ ꯂꯥꯛꯂꯒ ꯃꯐꯤ ꯃꯔꯣꯜ ꯌꯣꯝꯁꯤꯜꯂꯝꯃꯤ꯫ "ꯄꯥꯕꯅ ꯇꯧꯔꯤꯁꯤ ꯑꯩꯕꯨ ꯍꯧꯗꯣꯡꯒꯤ ꯂꯩꯕꯥꯛꯇꯨꯗ ꯋꯥꯅ ꯂꯩꯕꯗꯣ ꯄꯥꯝꯕꯒꯤ ꯑꯣꯏꯔꯤꯅꯤ꯫ ꯑꯁꯤꯗ ꯑꯣꯠꯄꯁꯦ ꯄꯦꯟꯗ꯭ꯔꯗꯨꯅ ꯑꯥꯗ ꯋꯥꯅ ꯂꯩꯕꯗꯣ ꯌꯦꯡꯅꯤꯡꯕꯒꯤ ꯑꯣꯏꯔꯝꯅꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯥ ꯏꯕꯨꯡꯉꯣ ꯆꯤꯡꯈꯩꯗꯨ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯏꯁꯨꯛ ꯁꯨꯛꯊꯅ ꯆꯠꯂꯝꯃꯤ꯫ ꯃꯃꯥ ꯏꯕꯦꯝ ꯑꯗꯨ ꯃꯆꯥꯅ ꯏꯁꯨꯛ ꯁꯨꯛꯊꯅ ꯂꯥꯛꯄꯗꯨ ꯎꯕꯗ ꯅꯣꯛꯂꯒ ꯃꯆꯥꯕꯨ ꯃꯅꯥꯛꯇ ꯀꯧꯁꯤꯜꯂꯝꯃꯤ꯫ "ꯑꯇꯣꯝꯕ, ꯀꯩꯗꯧꯔꯦ? ꯏꯁꯨꯛ ꯁꯨꯛꯊꯅ ꯂꯥꯛꯂꯤꯕꯗꯤ?" "ꯏꯃꯥ, ꯄꯥꯕꯅ ꯑꯩꯕꯨ ꯍꯌꯦꯡ ꯍꯧꯗꯣꯡꯒꯤ ꯂꯩꯕꯥꯛꯇ ꯆꯠꯇꯕ ꯌꯥꯔꯣꯏ ꯍꯥꯏꯔꯦ꯫ ꯑꯩ ꯆꯠꯄ ꯇꯜꯂꯦꯕ꯫ ꯏꯃꯥꯅ ꯑꯃꯨꯛꯇ ꯄꯥꯕꯗ ꯌꯥꯅꯕ ꯉꯥꯡꯅꯕꯤꯌꯨ." ꯍꯨꯏꯒꯤ ꯂꯩꯃꯔꯦꯝꯕꯤ ꯑꯗꯨ ꯃꯆꯥꯅꯨꯄꯥꯒꯤ ꯃꯀꯣꯛꯇ ꯅꯨꯡꯁꯤꯅ ꯅꯥꯟꯊꯕꯤꯔꯝꯃꯤ꯫ "ꯑꯇꯣꯝꯕ, ꯏꯃꯥ ꯋꯥ ꯍꯥꯏꯒꯦ. ꯅꯄꯥꯕꯨꯡꯅ ꯅꯪꯕꯨ ꯍꯧꯗꯣꯡꯒꯤ ꯂꯩꯕꯥꯛꯇ ꯊꯥꯔꯤꯗꯣ ꯑꯇꯩꯒꯤ ꯅꯠꯇꯦ. ꯃꯈꯣꯏꯒ ꯑꯩꯈꯣꯏꯒ ꯂꯥꯟ ꯂꯦꯞꯅꯕꯅꯤ. ꯅꯪꯕꯨ ꯃꯈꯣꯏꯗ ꯂꯩꯔꯗꯤ ꯃꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯀꯩꯗꯧꯅꯨꯡꯗ ꯂꯥꯟꯗꯥꯔꯛꯂꯣꯏ ꯍꯥꯏꯅ ꯃꯄꯥꯕꯨꯡꯅ ꯍꯥꯏꯔꯝꯃꯤ. ꯑꯗꯨꯅ ꯑꯇꯣꯝꯕ, ꯅꯄꯥꯕꯨꯡꯅ ꯍꯥꯏꯕ ꯏꯜꯂꯨꯀꯣ." ꯃꯆꯥ ꯏꯕꯨꯡꯉꯣ ꯆꯤꯡꯂꯦꯝꯕꯗꯨ ꯃꯃꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯤꯡꯕ ꯀꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯅ ꯃꯃꯥꯗ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗ ꯁꯥꯎꯅ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯃꯥꯒꯤ ꯀꯥ ꯇꯝꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯂꯩꯃꯔꯦꯝꯕꯤꯗꯨ ꯃꯊꯃꯣꯏ ꯄꯨꯕ ꯉꯝꯗ ꯃꯄꯤ ꯃꯔꯤꯛ ꯑꯃ ꯇꯥꯔꯛꯂꯝꯃꯤ꯫ ꯇꯥꯔꯛꯂꯤꯕ ꯃꯄꯤꯗꯨ ꯃꯈꯨꯠꯅ ꯐꯠ-ꯐꯠ ꯇꯩꯊꯣꯛꯂꯝꯃꯤ꯫ ꯆꯤꯡꯈꯩꯅ, "ꯍꯩꯈꯝꯕ, ꯅꯐꯤ-ꯅꯔꯣꯜ ꯌꯣꯝꯁꯤꯜꯂꯣ." "ꯃꯆꯥ ꯏꯕꯨꯡꯉꯣ, ꯀꯔꯤ ꯇꯧꯕꯒꯤꯅꯣ?" "ꯑꯣ, ꯄꯣꯠꯂꯣꯏꯅꯕ. ꯑꯁꯤ ꯌꯥꯔꯗꯤ ꯐꯔꯤꯅꯤ. ꯍꯌꯦꯡꯗꯒꯤ ꯑꯩꯈꯣꯏꯅꯤ ꯂꯩꯕꯥꯛꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯗꯧꯕꯅꯤ. ꯑꯗꯨꯅꯅꯦ ꯑꯩꯅ ꯍꯥꯏꯗꯣ. ꯈꯪꯉꯕ?" ꯈꯝꯕ ꯃꯆꯥ ꯏꯕꯨꯡꯉꯣ ꯆꯤꯡꯈꯩꯅ ꯆꯪꯈꯤꯕꯗꯨꯗ ꯃꯃꯤꯠ ꯄꯩꯔꯞ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯝꯃꯤ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯆꯥ ꯏꯕꯨꯡꯉꯣ ꯆꯤꯡꯈꯩꯗꯨ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯃꯆꯥ ꯏꯕꯨꯡꯉꯣ ꯆꯤꯡꯈꯩꯗꯨ ꯃꯅꯥꯏ ꯃꯁꯤꯟ ꯀꯌꯥꯒ ꯂꯣꯏꯅꯅ ꯍꯧꯗꯣꯡꯒꯤ ꯂꯩꯕꯥꯛꯇꯨ ꯇꯝꯅ ꯈꯣꯡꯁꯥꯟꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯄꯨꯔꯤꯛꯂꯥꯏꯅ, "ꯏꯄꯥꯒꯤ ꯐꯖꯕꯤ." ꯐꯖꯕꯤꯅ, "ꯕꯥꯕꯥ, ꯀꯩ ꯍꯥꯏꯒꯦ?" "ꯍꯨꯏꯒꯤ ꯂꯩꯕꯥꯛꯇꯒꯤ ꯃꯈꯣꯏꯒꯤ ꯃꯆꯥ ꯏꯕꯨꯡꯉꯣꯗꯣ ꯊꯨꯡꯂꯗ꯭ꯔꯤꯉꯩꯗ ꯃꯥꯒꯤ ꯂꯩꯅꯅꯕ ꯀꯥꯗꯣ ꯅꯤꯡꯊꯤꯅ ꯁꯤꯠꯇꯣꯛ ꯁꯦꯡꯗꯣꯛꯄꯤꯌꯨ." "ꯍꯣꯏ ꯄꯥꯕ, ꯅꯃꯣꯝꯅ ꯁꯣꯏꯗꯅ ꯍꯣꯠꯅꯖꯒꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯧꯗꯣꯡꯒꯤ ꯃꯆꯥ ꯏꯕꯦꯝꯃ ꯐꯖꯕꯤꯅ ꯍꯨꯏꯒꯤ ꯃꯆꯥ ꯏꯕꯨꯡꯉꯣ ꯆꯤꯡꯈꯩꯅ ꯂꯩꯅꯕ ꯀꯥ ꯑꯗꯨ ꯅꯤꯡꯊꯤꯅ ꯁꯤꯠꯇꯣꯛ ꯁꯦꯡꯗꯣꯛꯂꯝꯃꯤ꯫ ꯐꯖꯇꯣꯟꯅ, "ꯏꯆꯦ, ꯀꯩꯒꯤꯅꯣ ꯑꯁꯤꯒꯤ ꯀꯥ ꯑꯁꯤꯕꯨ ꯑꯁꯨꯛ ꯅꯤꯡꯊꯤꯅ ꯁꯤꯠꯇꯣꯛ ꯁꯦꯡꯗꯣꯛꯂꯤꯁꯤꯕꯣ?" ꯐꯖꯕꯤꯅ, "ꯄꯥꯕꯅ ꯍꯨꯏꯒꯤ ꯃꯆꯥ ꯏꯕꯨꯡꯉꯣꯗꯨꯅ ꯂꯩꯅꯕ ꯅꯤꯡꯊꯤꯅ ꯁꯤꯠꯇꯣꯛ ꯁꯦꯡꯗꯣꯛꯑꯣ ꯍꯥꯏꯌꯦ, ꯑꯗꯨꯒꯤꯅꯤ." ꯐꯖꯇꯣꯟꯅ, "ꯑꯩꯈꯣꯏ ꯄꯥꯕꯅ ꯍꯨꯏꯒꯤ ꯃꯆꯥ ꯏꯕꯨꯡꯉꯣꯁꯤꯕꯨ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯇ ꯊꯝꯅꯤ ꯍꯥꯏꯁꯤꯕꯨ ꯀꯩꯒꯤꯅꯣ? ꯑꯩꯈꯣꯏ ꯄꯥꯕꯁꯤꯕꯨ ꯉꯥꯎꯔꯖꯥꯠꯂꯣ?" ꯐꯖꯔꯩꯅ, "ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯣ. ꯄꯥꯕꯒꯤꯁꯨ ꯃꯔꯝ ꯑꯃ ꯂꯩꯗꯅ ꯇꯧꯔꯤ ꯑꯣꯏꯔꯝꯅꯤ." ꯃꯆꯥ ꯏꯕꯦꯝꯃ ꯐꯖꯇꯣꯟꯗꯨ ꯃꯆꯦ ꯌꯥꯏꯃꯅ ꯃꯥꯒꯤ ꯅꯥꯀꯜꯗ ꯂꯦꯞꯂꯒ ꯋꯥ ꯉꯥꯡꯂꯛꯄꯗꯨꯗ ꯇꯨꯃꯤꯟꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯍꯧꯗꯣꯡꯒꯤ ꯂꯩꯕꯥꯛ ꯑꯗꯨꯗ ꯃꯆꯥ ꯏꯕꯦꯝꯃ ꯐꯖꯇꯣꯟꯅ ꯀꯤꯕ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯆꯦ ꯌꯥꯏꯃ ꯐꯖꯔꯩꯗꯪꯗꯤ ꯀꯤꯅ ꯆꯠꯂꯝꯃꯤ꯫ ꯐꯖꯔꯩꯅ, "ꯀꯩꯗꯧꯔꯦ ꯇꯨꯃꯤ ꯂꯩꯔꯗꯤ? ꯑꯩ ꯂꯩꯇ꯭ꯔꯗꯤ ꯋꯥ ꯌꯥꯝꯅ ꯉꯥꯡꯉꯤꯕ, ꯑꯗꯨꯒ ꯑꯩ ꯂꯩꯔꯒꯗꯤ ꯋꯥ ꯑꯝꯇ ꯉꯥꯡꯗ꯭ꯔꯤꯁꯤꯅ ꯀꯔꯤꯒꯤꯅꯣ?"
ꯃꯖꯥꯏꯕꯦꯝ ꯐꯖꯇꯣꯟꯗꯨ ꯃꯆꯦ ꯌꯥꯏꯃꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯀꯔꯤꯁꯨ ꯍꯥꯏꯗ ꯁꯨꯛꯇꯣꯛꯂꯒ ꯃꯆꯦ ꯑꯍꯜꯗ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯃꯅꯥꯎꯒꯤ ꯃꯤꯠꯌꯦꯡ ꯈꯪꯂꯗꯨꯅ ꯐꯖꯕꯤ ꯅꯣꯛꯐꯦꯠ ꯇꯧꯔꯝꯃꯤ꯫ ꯌꯥꯏꯃ, ꯅꯅꯥꯎꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯤꯅꯨ, ꯑꯃꯨꯛ ꯀꯞꯈ꯭ꯔꯅꯤ꯫ ꯅꯪꯅ ꯆꯦꯅ ꯈꯪꯂꯤꯗꯨꯅꯤ ꯃꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯀꯤꯖꯕꯁꯦ ꯅꯪꯗꯅꯦ ꯍꯥꯏꯁꯦ꯫ ꯑꯁꯨꯝꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝꯗꯨ ꯋꯥꯔꯤ ꯁꯥꯔꯤꯉꯩꯗ ꯃꯅꯥꯏ ꯅꯨꯄꯤ ꯑꯃ ꯂꯥꯛꯂꯒ ꯍꯨꯏꯒꯤ ꯃꯖꯥꯏꯕꯨꯡꯉꯣ ꯆꯤꯡꯈꯩꯗꯨ ꯃꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯗꯨꯗ ꯊꯨꯡꯂꯔꯦ ꯍꯥꯏꯅ ꯇꯝꯂꯝꯃꯤ꯫ ꯐꯖꯔꯩꯅ, ꯀꯥꯟꯅꯗꯦ ꯂꯥꯛꯑꯣ, ꯃꯣꯏꯒꯤ ꯍꯨꯏꯒꯤ ꯃꯖꯥꯏꯕꯨꯡꯉꯣꯗꯣ ꯀꯝꯗꯧꯒꯦ ꯌꯦꯡꯂꯨꯁꯤ꯫ ꯐꯖꯇꯣꯟꯅ, ꯍꯣꯏ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝꯗꯨ ꯀꯣꯅꯨꯡꯒꯤ ꯁꯅꯥꯊꯣꯡ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝꯗꯨ ꯁꯅꯥꯊꯣꯡꯒꯤ ꯃꯔꯨꯝꯗ ꯂꯦꯞꯂꯒ ꯁꯒꯣꯜ ꯀꯥꯡꯄꯣꯠꯇꯒꯤ ꯇꯞꯅ ꯀꯨꯝꯂꯛꯂꯤꯕ ꯃꯖꯥꯏꯕꯨꯡꯉꯣ ꯆꯤꯡꯈꯩꯗꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯄꯨꯔꯤꯛꯂꯥꯏꯅ, ꯏꯆꯥ ꯌꯧꯔꯛꯂꯦꯗꯅ ꯏꯄꯥꯅ ꯏꯆꯥꯒꯤꯅꯦ ꯍꯥꯏꯗꯅ ꯆꯥꯅ ꯊꯛꯅꯕ ꯀꯌꯥꯁꯦ ꯁꯦꯝꯗꯨꯅ ꯊꯝꯂꯕꯅꯤ, ꯃꯅꯨꯡꯗ ꯆꯪꯂꯁꯤ꯫ ꯐꯅꯤ ꯏꯄꯥ ꯏꯕꯨꯡꯉꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯧꯗꯣꯡ ꯅꯤꯡꯊꯧ ꯑꯗꯨꯅ ꯍꯨꯏꯒꯤ ꯃꯖꯥꯏꯕꯨꯡꯉꯣ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯀꯣꯅꯨꯡꯗ ꯄꯨꯁꯤꯜꯂꯝꯃꯤ꯫ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝꯗꯨ ꯀꯤꯔꯨꯞ ꯀꯤꯔꯨꯞ ꯇꯧꯅ ꯃꯖꯥꯏꯕꯨꯡꯉꯣ ꯆꯤꯡꯈꯩꯗ ꯌꯦꯡꯂꯝꯃꯤ꯫ ꯃꯖꯥꯏꯕꯨꯡꯉꯣ ꯆꯤꯡꯈꯩꯁꯨ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝꯗꯨꯗ ꯉꯛꯂꯞꯅ ꯌꯦꯡꯂꯝꯃꯤ꯫ ꯄꯨꯔꯤꯛꯂꯥꯏꯅ, ꯅꯈꯣꯏ ꯑꯍꯨꯝꯗꯤ ꯑꯗꯨꯗ ꯀꯩꯗꯧꯔꯤꯕ? ꯆꯠꯂꯣ, ꯃꯖꯥꯏꯕꯨꯡꯉꯣ ꯆꯤꯡꯈꯩꯅ ꯍꯥꯕ ꯌꯥꯕ ꯑꯆꯥ ꯑꯊꯛ ꯈꯔ ꯁꯦꯝꯂꯨꯁꯣ꯫ ꯐꯖꯕꯤꯅ, ꯍꯣꯏ ꯄꯥꯕ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯆꯥꯛꯁꯪ ꯇꯝꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯍꯨꯝꯅ ꯆꯦꯟꯈꯤꯕꯗꯨ ꯃꯖꯥꯏꯕꯨꯡꯉꯣ ꯆꯤꯡꯈꯩ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯝꯃꯤ꯫ ꯄꯨꯔꯤꯛꯂꯥꯏꯅ, ꯏꯕꯨꯡꯉꯣ ꯆꯪꯂꯁꯤ꯫ ꯍꯣꯏ ꯏꯄꯥ ꯏꯕꯨꯡꯉꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯨꯔꯤꯛꯂꯥꯏꯒ ꯃꯖꯥꯏꯕꯨꯡꯉꯣ ꯆꯤꯡꯈꯩꯒ ꯇꯨꯡꯗ ꯃꯥꯡꯗ ꯆꯪꯃꯤꯟꯅꯔꯛꯏ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯍꯨꯏꯒꯤ ꯂꯩꯕꯥꯛꯇ ꯍꯨꯏꯒꯤ ꯅꯤꯡꯊꯧ ꯁꯅꯥꯖꯥꯎꯕ ꯑꯗꯨꯒ ꯃꯥꯒꯤ ꯂꯣꯏꯅꯕꯤ ꯉꯥꯟꯕꯤꯒ ꯀꯟꯅ ꯂꯥꯎꯅꯔꯝꯃꯤ꯫ ꯉꯥꯟꯕꯤꯅ, ꯃꯈꯣꯏ ꯄꯥꯕꯨꯡꯅ ꯈꯜꯂꯤꯕꯁꯤꯕꯨ ꯀꯔꯤꯅꯣ? ꯍꯩ, ꯑꯩꯅ ꯀꯩꯗꯧꯔꯒꯦ? ꯀꯔꯤ ꯇꯧꯕ ꯍꯥꯏꯕꯨ ꯅꯍꯥꯛꯅ ꯍꯦꯛ ꯄꯣꯛꯆꯕ ꯅꯆꯥꯗꯣ ꯂꯥꯟꯒꯤ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯑꯗꯨꯒꯤꯔꯣ ꯅꯪꯅ ꯗꯨꯛ ꯁꯥꯎꯔꯤꯕꯗꯨꯕꯣ? ꯑꯩꯁꯨ ꯏꯆꯥꯗꯣ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕ ꯄꯥꯝꯄꯣꯟꯇꯦꯅꯦ, ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇꯕꯒꯤꯅꯤꯅꯦ ꯇꯧꯔꯤꯕꯁꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯇꯩ ꯃꯅꯥꯎꯗꯨ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯗꯨꯒꯤ ꯃꯔꯝꯗ ꯈꯟꯅꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯍꯧꯗꯣꯡ ꯅꯤꯡꯊꯧ ꯑꯗꯨꯅ ꯍꯨꯏꯒꯤ ꯃꯖꯥꯏꯕꯨꯡꯉꯣ ꯆꯤꯡꯈꯩꯗꯨ ꯑꯆꯥ ꯑꯊꯛ ꯀꯌꯥ ꯄꯤꯖꯔꯝꯃꯤ꯫ ꯆꯤꯡꯈꯩꯅ, ꯏꯄꯥ ꯏꯕꯨꯡꯉꯣ, ꯅꯆꯥ ꯃꯁꯤꯗꯒꯤ ꯍꯦꯟꯖꯤꯟꯅ ꯆꯥꯕ ꯉꯝꯂꯔꯣꯏ꯫ ꯍꯦꯔꯥ, ꯅꯨꯄꯥꯅꯕꯨ ꯑꯁꯤꯒ ꯆꯥꯈꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯧꯗꯣꯡ ꯅꯤꯡꯊꯧꯅ ꯃꯖꯥꯏꯕꯨꯡꯉꯣ ꯆꯤꯡꯈꯩꯒꯤ ꯃꯌꯥꯗ ꯇꯜ ꯑꯃ ꯏꯟꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯖꯥꯏꯕꯨꯡꯉꯣ ꯆꯤꯡꯈꯩꯗꯨ ꯎꯄꯥꯏ ꯂꯩꯇ ꯍꯧꯗꯣꯡ ꯅꯤꯡꯊꯧꯅ ꯏꯜꯂꯛꯂꯤꯕꯗꯨ ꯅꯝꯗꯨꯅ ꯆꯥꯁꯤꯜꯂꯝꯃꯤ꯫ ꯐꯖꯇꯣꯟꯅ, ꯀꯩꯅꯣ ꯑꯩꯈꯣꯏ ꯄꯥꯕꯗ ꯇꯧꯔꯤꯁꯤꯕꯣ? ꯉꯁꯤꯗ ꯂꯥꯛꯄꯁꯤ ꯇꯧꯔꯤꯁꯦ ꯃꯀꯣꯛ ꯉꯥꯎꯕ ꯇꯥꯔꯦ꯫ ꯑꯃꯁꯤꯁꯨ ꯄꯥꯕꯅ ꯏꯜꯂꯤ ꯃꯈꯩ ꯑꯗꯨꯝ ꯆꯥꯁꯤꯜꯂꯤꯅ ꯇꯧꯔꯤꯁꯦ꯫ ꯐꯖꯕꯤꯅ, ꯑꯩꯈꯣꯏ ꯄꯥꯕꯁꯤꯗꯤ ꯃꯤ ꯑꯁꯤꯗ ꯂꯥꯛꯄ ꯃꯖꯥꯏꯕꯨꯡꯉꯣꯁꯦ ꯃꯀꯣꯛ ꯃꯃꯩꯁꯦ ꯑꯃꯠꯇ ꯈꯪꯂꯝꯂꯔꯣꯏ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯤꯟ ꯃꯅꯥꯎꯗꯨ ꯌꯦꯡꯅꯔꯒ ꯅꯣꯛꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯖꯥꯏꯕꯨꯡꯉꯣ ꯆꯤꯡꯈꯩꯗꯨ ꯍꯧꯗꯣꯡꯒꯤ ꯂꯩꯕꯥꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯊꯝꯂꯝꯃꯤ꯫ ꯆꯤꯡꯈꯩꯅ, ꯑꯩꯅ ꯈꯜꯂꯝꯕꯗꯨꯒ ꯀꯌꯥꯗ ꯈꯦꯟꯅꯔꯕꯅꯣ? ꯑꯩꯒꯤ ꯏꯔꯩꯕꯥꯛꯇ ꯐꯥꯎꯕ ꯑꯁꯨꯝꯅ ꯀꯅꯥꯅꯁꯨ ꯑꯩꯕꯨ ꯂꯣꯏꯅꯕꯤꯗꯦ꯫ ꯍꯧꯗꯣꯡꯒꯤ ꯂꯩꯕꯥꯛ ꯑꯁꯤ ꯂꯩꯕ ꯍꯧꯗꯣꯡ ꯃꯌꯥꯝꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯃꯕꯨꯛ ꯃꯄꯥꯎ ꯐꯈ꯭ꯔꯦ꯫ ꯑꯁꯤ ꯈꯟꯅ ꯍꯨꯏꯒꯤ ꯃꯖꯥꯏꯕꯨꯡꯉꯣ ꯑꯗꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯑꯌꯦꯡꯕ ꯑꯃꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯃꯖꯥꯏꯕꯦꯝ ꯐꯖꯇꯣꯟꯅ ꯃꯖꯥꯏꯕꯨꯡꯉꯣ ꯆꯤꯡꯈꯩꯕꯨ ꯈꯪꯍꯜꯂꯝꯃꯤ꯫ ꯀꯔꯤ ꯋꯥꯈꯜ ꯈꯜꯂꯤꯅꯣ? ꯑꯩ ꯂꯥꯛꯄꯒ ꯑꯝꯇ ꯈꯪꯗꯈꯩ ꯈꯜꯂꯤ ꯋꯥꯈꯜꯗꯨꯕꯣ? ꯀꯩꯁꯨ ꯈꯟꯗꯦ, ꯅꯪꯅ ꯃꯈꯣꯜ ꯊꯣꯛꯍꯟꯗꯕꯤ ꯂꯥꯛꯄꯩꯅꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯃꯔꯤ ꯌꯦꯠꯅꯔꯝꯃꯤ꯫ ꯇꯥꯂꯛ ꯑꯗꯨꯗ ꯃꯖꯥꯏꯕꯦꯝ ꯐꯖꯕꯤꯗꯨ ꯑꯄꯥꯛꯄ ꯄꯨꯈꯝ ꯑꯃꯗ ꯑꯆꯥ ꯑꯊꯛ ꯈꯔ ꯍꯥꯞꯂꯒ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯐꯖꯕꯤꯅ, ꯅꯈꯣꯏ ꯑꯅꯤ ꯈꯠꯅꯕꯗ ꯋꯥꯔꯝꯂꯅꯤ, ꯆꯥꯅꯕꯁꯦ ꯍꯥꯟꯅ ꯑꯝꯇ ꯆꯥꯔꯣ꯫ ꯐꯖꯇꯣꯟꯅ, ꯏꯆꯦ, ꯑꯩꯈꯣꯏ ꯆꯦ ꯌꯥꯏꯃꯗꯤ? ꯃꯥꯗꯤ ꯂꯥꯟꯒꯤ ꯀꯥꯡꯂꯣꯟ ꯑꯣꯏꯔꯥꯏꯍꯧꯔꯤꯕꯅꯤ, ꯆꯥꯔꯣꯏ ꯍꯥꯏꯔꯛꯏ꯫ ꯆꯤꯡꯈꯩꯅ, ꯅꯈꯣꯏꯒꯤ ꯅꯆꯦ ꯌꯥꯏꯃꯁꯤ ꯑꯩꯗꯤ ꯇꯜꯂꯤꯕꯣ꯫ ꯅꯈꯣꯏ ꯑꯇꯩꯒ ꯏꯃꯥꯟ ꯃꯥꯟꯅꯗꯦ, ꯃꯤꯠ ꯌꯦꯡꯅ ꯇꯧꯔꯤꯁꯦ ꯃꯨꯟꯅ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯑꯗꯨꯕꯨꯗꯤ ꯅꯪꯗꯤ ꯍꯥꯏꯔꯨꯅꯨ, ꯑꯩ ꯐꯥꯎꯕ ꯀꯤꯔꯤꯁꯤꯗ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯄꯨꯟꯅ ꯅꯣꯛꯃꯤꯟꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯅꯣꯡꯃ ꯍꯨꯏꯒꯤ ꯂꯩꯕꯥꯛꯇ ꯍꯨꯏ ꯃꯌꯥꯝꯒꯤ ꯂꯝꯖꯦꯜ ꯇꯥꯟꯅꯕꯒꯤ ꯀꯨꯝꯍꯩ ꯑꯃ ꯄꯥꯡꯊꯣꯛꯂꯝꯃꯤ꯫ ꯀꯨꯝꯍꯩ ꯑꯗꯨꯗ ꯍꯨꯏ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥ ꯌꯥꯏꯃ ꯌꯥꯏꯈꯨꯔꯦꯝꯕ ꯑꯗꯨꯁꯨ ꯂꯝꯖꯦꯜ ꯇꯥꯟꯅꯕ ꯌꯥꯎꯔꯝꯃꯤ꯫ ꯍꯨꯏ ꯃꯌꯥꯝꯅ, ꯃꯖꯥꯏꯕꯨꯡꯉꯣ ꯌꯥꯏꯈꯨꯔꯦꯝꯕꯅ ꯌꯥꯏꯐꯔꯦ, ꯌꯥꯏꯐꯔꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯨꯏ ꯃꯌꯥꯝꯗꯨ ꯃꯖꯥꯏꯕꯨꯡꯉꯣ ꯌꯥꯏꯈꯨꯔꯦꯝꯕꯅ ꯂꯝꯖꯦꯜ ꯆꯦꯟꯕ ꯎꯔꯒ ꯀꯟꯅ ꯀꯟꯅ ꯂꯥꯎꯔꯝꯃꯤ꯫ ꯃꯖꯥꯏꯕꯨꯡꯉꯣ ꯌꯥꯏꯈꯨꯔꯦꯝꯕꯁꯨ ꯑꯔꯩꯕ ꯃꯈꯩ ꯊꯧꯅꯥ ꯂꯤꯡꯖꯦꯜ ꯄꯨꯊꯣꯛꯇꯨꯅ ꯂꯝꯖꯦꯜ ꯑꯗꯨꯕꯨ ꯊꯣꯏꯅꯕ ꯀꯟꯅ ꯆꯦꯜꯂꯝꯃꯤ꯫ ꯍꯨꯏ ꯅꯨꯄꯥ ꯑꯃꯅ, ꯑꯩꯅ ꯈꯟꯕꯗ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯀꯤ ꯃꯊꯪꯒꯤ ꯅꯤꯡꯊꯧ ꯑꯁꯤꯗꯤ
ꯃꯖꯥꯏꯕꯨꯡꯉꯣ ꯌꯥꯏꯈꯨꯔꯦꯝꯕꯅ ꯁꯣꯏꯗꯅ ꯑꯣꯏꯔꯅꯤ꯫ ꯑꯃꯅ ꯑꯃꯨꯛ ꯃꯗꯨ ꯍꯦꯛꯇ ꯍꯥꯏꯔꯨꯕ ꯌꯥꯕ ꯅꯠꯇꯦꯗ, ꯃꯖꯥꯏꯕꯨꯡꯉꯣ ꯄꯥꯔꯤꯁꯨ ꯑꯆꯝꯕ ꯍꯨꯏ ꯅꯠꯇꯦꯗꯣ꯫ ꯃꯄꯥꯡꯒꯜ ꯈꯔ ꯁꯣꯟꯖꯩ ꯍꯥꯏꯕꯩ ꯋꯥꯅꯤ, ꯂꯧꯁꯤꯡ ꯌꯥꯝꯅ ꯂꯩꯕꯅꯤ꯫ ꯑꯗꯨꯅ ꯄꯥꯏꯔꯛꯀꯤ ꯂꯧꯁꯤꯡ ꯇꯧꯔꯛꯂꯗꯤ ꯀꯅꯥꯅ ꯑꯣꯏꯅꯤ ꯍꯥꯏꯕ ꯇꯝꯕ ꯉꯝꯄꯣꯟꯇꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯝꯖꯦꯜ ꯌꯦꯡꯂꯤꯕꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯕꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯂꯝꯖꯦꯜ ꯑꯗꯨ ꯃꯖꯥꯏꯕꯨꯡꯉꯣ ꯌꯥꯏꯈꯨꯔꯦꯝꯕꯅ ꯏꯂꯥꯏ ꯂꯥꯏꯅ ꯊꯣꯏꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯍꯨꯏ ꯃꯌꯥꯝꯗꯨ ꯂꯥꯎ ꯈꯣꯡꯗꯨꯅ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯅꯔꯝꯃꯤ꯫ ꯁꯅꯥꯖꯥꯎꯕꯅ "ꯏꯄꯥꯒꯤ ꯌꯥꯏꯃ ꯅꯍꯥꯛꯇꯅꯤ, ꯉꯁꯤꯁꯨ ꯏꯆꯥꯅ ꯏꯄꯥꯒꯤ ꯃꯥꯏ ꯉꯥꯛꯇꯨꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯏꯆꯥ ꯄꯣꯛꯆꯕꯒꯤ ꯃꯍꯩ ꯌꯥꯜꯍꯜꯂꯤ꯫ ꯏꯄꯥ ꯏꯕꯨꯡꯉꯣ, ꯌꯥꯝꯕꯨꯡꯗꯤ ꯎꯗꯦ, ꯑꯩꯅ ꯂꯝꯖꯦꯜ ꯊꯣꯏꯕꯁꯤ ꯃꯍꯥꯛꯇꯤ ꯍꯔꯥꯎꯕ ꯄꯣꯛꯇꯕ ꯖꯥꯠꯂꯥ? ꯅꯌꯥꯝꯕꯗꯤ ꯅꯪꯅꯁꯨ ꯍꯦꯟꯅ ꯈꯪꯂꯤꯕꯗꯨꯅꯤ, ꯃꯄꯥꯡꯒꯜ ꯁꯣꯜꯂꯤ, ꯑꯗꯨꯅ ꯃꯤꯔꯛ ꯇꯤꯟꯕ ꯍꯔꯥꯎ ꯀꯨꯝꯍꯩꯁꯦ ꯌꯥꯎ ꯌꯥꯗꯦ ꯍꯥꯏꯕ, ꯑꯗꯨꯅ ꯃꯗꯨꯗ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯅꯨ." ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯨꯏꯒꯤ ꯅꯤꯡꯊꯧ ꯁꯅꯥꯖꯥꯎꯕꯅ ꯃꯆꯥ ꯌꯥꯏꯃꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯌꯥꯏꯈꯨꯔꯦꯝꯕꯒꯤ ꯄꯨꯛꯅꯤꯡꯗꯗꯤ ꯃꯌꯥꯝꯕꯅ ꯃꯥꯅ ꯑꯐꯕ ꯊꯕꯛ ꯇꯧꯕꯗ ꯀꯜꯂꯛꯄ ꯐꯥꯎꯔꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯃꯖꯥꯏꯕꯨꯡꯉꯣ ꯄꯥꯔꯤꯒꯤ ꯃꯅꯥꯏ ꯑꯁꯥꯟꯕꯗꯨꯅ ꯄꯥꯔꯤꯗ ꯃꯖꯥꯏꯕꯨꯡꯉꯣ ꯌꯥꯏꯈꯨꯔꯦꯝꯕꯅ ꯂꯝꯖꯦꯜ ꯊꯣꯏꯕꯒꯤ ꯄꯥꯎꯗꯨ ꯇꯝꯂꯝꯃꯤ꯫ ꯄꯥꯔꯤꯅ "ꯑꯆꯥꯟꯕ, ꯅꯍꯥꯛꯅ ꯍꯥꯏꯔꯤꯕꯗꯨꯕꯨ ꯑꯆꯨꯝꯕꯔꯣ? ꯑꯩꯒꯤ ꯏꯅꯥꯎꯅ ꯂꯝꯖꯦꯜ ꯊꯣꯏꯔꯦ ꯍꯥꯏꯕ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯖꯥꯏꯕꯨꯡꯉꯣ ꯄꯥꯔꯤꯗꯨ ꯄꯦꯟꯅ ꯅꯣꯛꯆꯔꯝꯃꯤ꯫ "ꯑꯩꯒꯤ ꯄꯥꯡꯒꯜꯁꯤꯅ ꯈꯤꯇꯪ ꯀꯜꯂꯝꯕ ꯑꯣꯏꯔꯕꯗꯤ ꯏꯅꯥꯎꯅ ꯂꯝꯖꯦꯜ ꯊꯣꯏꯕꯗꯣ ꯃꯌꯥꯝꯕ ꯑꯩꯁꯨ ꯎꯖꯔꯝꯒꯗꯕꯅꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯖꯥꯏꯕꯨꯡꯉꯣ ꯄꯥꯔꯤꯗꯨ ꯇꯨꯃꯤꯟꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯄꯥꯔꯤꯒꯤ ꯃꯇꯧꯗꯨꯗ ꯃꯍꯥꯛꯀꯤ ꯃꯅꯥꯏ ꯑꯁꯥꯟꯕꯗꯨꯅ ꯃꯍꯥꯛꯄꯨ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯃꯖꯥꯏꯕꯨꯡꯉꯣ ꯆꯤꯡꯈꯩꯗꯤ ꯍꯧꯗꯣꯡꯒꯤ ꯂꯩꯕꯥꯛꯇ ꯍꯧꯗꯣꯡ ꯅꯤꯡꯊꯧꯅ ꯑꯋꯥꯠ ꯑꯄꯥ ꯑꯃꯠꯇ ꯂꯩꯍꯟꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯔꯝꯃꯤ꯫ ꯄꯨꯔꯤꯛꯂꯥꯏꯅ "ꯍꯩ, ꯅꯈꯣꯏ ꯀꯅꯥ ꯂꯩ? ꯃꯖꯥꯏꯕꯨꯡꯉꯣ ꯆꯤꯡꯈꯩꯅ ꯑꯄꯥꯝꯕ ꯑꯃ ꯍꯥꯏꯕꯗ ꯅꯈꯣꯏ ꯀꯅꯥꯝꯇꯅ ꯍꯤꯛꯇꯣꯛꯄ ꯌꯥꯗꯦꯀꯣ꯫ ꯃꯥꯒꯤ ꯀꯔꯤꯁꯨ ꯋꯥꯠꯇꯅ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯊꯝꯒꯗꯕꯅꯤ." ꯂꯥꯟꯃꯤꯅ "ꯍꯨꯏ ꯅꯤꯡꯊꯧ." ꯃꯇꯥꯡꯁꯤꯗ ꯍꯨꯏꯒꯤ ꯂꯩꯕꯥꯛꯇꯅ ꯍꯨꯏ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥ ꯌꯥꯏꯃ ꯌꯥꯏꯈꯨꯔꯦꯝꯕꯅ ꯅꯤꯡꯊꯧ ꯈꯨꯕꯝ ꯃꯨꯟꯅꯕ ꯂꯥꯂꯣꯡ ꯀꯟꯅ ꯁꯤꯜꯂꯝꯃꯤ꯫ ꯌꯥꯏꯈꯨꯔꯦꯝꯕꯅ "ꯍꯟꯗꯛꯇꯤ ꯑꯩꯅ ꯁꯤꯜꯂꯤꯕ ꯂꯥꯂꯣꯡꯁꯦ ꯁꯣꯏꯕ ꯌꯥꯕ ꯅꯠꯇꯦ꯫ ꯅꯤꯡꯊꯧ ꯈꯨꯕꯝꯁꯤ ꯑꯩꯒꯤ ꯑꯣꯏꯗꯕ ꯌꯥꯗꯕꯅꯤ." ꯇꯣꯝꯕꯅ "ꯃꯖꯥꯏꯕꯨꯡꯉꯣꯅ ꯅꯤꯡꯊꯧ ꯑꯣꯏꯕ ꯍꯥꯏꯕꯁꯤ ꯐꯛꯂꯥꯡꯗ ꯂꯩꯇꯨꯝꯅ ꯊꯣꯡꯕꯒ ꯆꯞ ꯃꯥꯟꯅꯔꯕꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯤꯗ ꯃꯖꯥꯏꯕꯨꯡꯉꯣꯗꯒꯤ ꯍꯦꯟꯅ ꯃꯇꯤꯛ ꯆꯥꯕ ꯅꯤꯡꯊꯧ ꯑꯣꯏꯕ ꯌꯥꯕ ꯀꯅꯥꯕꯨ ꯂꯩꯔꯤꯕꯒꯦ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯌꯥꯏꯈꯨꯔꯦꯝꯕꯒꯤ ꯃꯅꯥꯏ ꯃꯁꯦꯟ ꯃꯌꯥꯝꯗꯨ ꯈꯥꯛꯅ ꯈꯥꯛꯅ ꯅꯣꯛꯂꯝꯃꯤ꯫ ꯌꯥꯏꯈꯨꯔꯦꯝꯕꯁꯨ ꯃꯅꯥꯏ ꯑꯁꯥꯟꯕꯗꯨꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯃꯖꯥꯏꯕꯦꯝ ꯐꯖꯇꯣꯟꯅ ꯎꯊꯛꯇ ꯀꯥꯔꯒ ꯍꯩꯈꯥ ꯀꯟꯅ ꯍꯦꯛꯂꯤ꯫ ꯑꯗꯨꯒ ꯃꯈꯥꯗꯅ ꯃꯖꯥꯏꯕꯨꯡꯉꯣ ꯆꯤꯡꯈꯩꯅ ꯍꯩꯈꯥ ꯃꯌꯥꯝꯗꯨ ꯈꯨꯟꯖꯤꯜꯂꯝꯃꯤ꯫ ꯐꯖꯔꯩꯅ "ꯅꯥꯎ, ꯅꯪ ꯑꯩ ꯂꯩꯇꯕꯒ ꯊꯣꯛꯑꯕ ꯍꯦꯛꯇ ꯇꯧꯕꯁꯦ ꯇꯣꯛꯇꯦ." ꯃꯖꯥꯏꯕꯦꯝ ꯐꯖꯇꯣꯟꯗꯨ ꯃꯆꯦ ꯌꯥꯏꯃꯅ ꯈꯪꯂꯥꯎ ꯂꯥꯎꯔꯛꯄꯗꯨꯗ ꯎꯊꯛꯇꯒꯤ ꯇꯥꯔꯛꯂꯝꯃꯤ꯫ "ꯑꯌꯣꯃ!" ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯖꯥꯏꯕꯦꯝ ꯐꯖꯇꯣꯟꯗꯨ ꯁꯨꯒꯠꯂꯒ ꯈꯥꯡꯂꯝꯃꯤ꯫ ꯃꯥꯒꯤ ꯃꯇꯧꯗꯨ ꯎꯔꯒ ꯃꯖꯥꯏꯕꯨꯡꯉꯣ ꯆꯤꯡꯈꯩꯗꯨ ꯃꯌꯥ ꯏꯍꯤ ꯍꯤꯒꯠꯇꯨꯅ ꯅꯣꯛꯂꯝꯃꯤ꯫ ꯐꯖꯇꯣꯟꯅ "ꯀꯩꯒꯤꯅꯣ ꯅꯣꯛꯏꯗꯨꯅ? ꯑꯁꯤꯕꯨ ꯀꯩꯗ ꯅꯣꯛꯅꯤꯡꯒꯦ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯖꯥꯏꯕꯦꯝ ꯐꯖꯇꯣꯟꯗꯨ ꯅꯤꯡꯒꯣꯡꯗꯨ ꯅꯥꯟꯗꯨꯅ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯐꯖꯔꯩꯁꯨ ꯃꯖꯥꯏꯕꯨꯡꯉꯣ ꯆꯤꯡꯈꯩꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯃꯅꯥꯎꯒꯤ ꯇꯨꯡꯗ ꯃꯥꯡꯗ ꯑꯗꯨꯝ ꯆꯪꯃꯤꯟꯅꯈ꯭ꯔꯦ꯫ ꯆꯤꯡꯈꯩꯅ "ꯃꯣꯏ ꯃꯆꯤꯟ ꯃꯅꯥꯎꯁꯦ ꯄꯨꯔꯥ ꯃꯑꯣꯡ ꯑꯃꯅꯤ, ꯀꯥꯟꯅꯗꯦ, ꯍꯩꯈꯥ ꯃꯌꯥꯝꯁꯦ ꯑꯩ ꯂꯣꯏ ꯆꯥꯊꯣꯛꯀꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯖꯥꯏꯕꯨꯡꯉꯣ ꯆꯤꯡꯈꯩꯗꯨ ꯍꯩꯈꯥ ꯇꯥꯔꯤꯕ ꯃꯌꯥꯝꯗꯨ ꯈꯨꯟꯖꯤꯜꯂꯒ ꯐꯝꯂꯒ ꯂꯣꯏꯅ ꯆꯥꯊꯣꯛꯂꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯍꯨꯏꯒꯤ ꯂꯩꯕꯥꯛ ꯑꯗꯨꯗ ꯌꯥꯏꯈꯨꯔꯦꯝꯕꯅ ꯃꯄꯥꯒꯤ ꯃꯊꯛꯇ ꯂꯥꯟꯗꯥꯒꯦ ꯍꯣꯠꯅꯔꯤꯉꯩꯗ ꯀꯔꯣꯝꯗꯒꯤꯅꯣ ꯈꯪꯍꯧꯗꯅ ꯂꯝꯍꯨꯏ ꯃꯌꯥꯝꯅ ꯂꯥꯟꯗꯥꯔꯛꯂꯝꯃꯤ꯫ ꯍꯨꯏꯒꯤ ꯂꯥꯟꯃꯤꯅ "ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯂꯝꯍꯨꯏ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯥꯟꯗꯥꯔꯛꯂꯦ." ꯁꯅꯥꯖꯥꯎꯕꯅ "ꯀꯔꯤ ꯍꯥꯏꯕ? ꯍꯧꯖꯤꯛꯃꯛ ꯏꯆꯥꯅꯨꯄꯥ ꯌꯥꯏꯃꯗꯣ ꯂꯥꯟꯒꯤ ꯁꯦꯝꯆꯥꯎ ꯍꯥꯏꯅ ꯄꯥꯎ ꯄꯤꯈꯣ." "ꯍꯣꯏ ꯏꯅꯤꯡꯊꯧ." ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯟꯃꯤ ꯑꯗꯨ ꯃꯖꯥꯏꯕꯨꯡꯉꯣ ꯌꯥꯏꯈꯨꯔꯦꯝꯕꯗ ꯄꯥꯎ ꯄꯤꯕ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯄꯥꯎꯗꯨ ꯇꯥꯕꯗ ꯌꯥꯏꯈꯨꯔꯦꯝꯕꯗꯤ ꯑꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯇꯝ ꯃꯥꯡꯍꯟꯗꯨꯅ ꯂꯩꯕ ꯌꯥꯗꯕꯅ ꯁꯥꯐꯤ ꯂꯥꯟꯐꯤ ꯁꯤꯠꯆꯤꯟꯗꯨꯅ ꯂꯥꯟꯒꯤ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯅ ꯍꯨꯏ ꯃꯌꯥꯝꯒ ꯂꯝꯍꯨꯏ ꯃꯌꯥꯝꯒ ꯑꯀꯟꯕ ꯂꯥꯟ ꯑꯃ ꯊꯦꯡꯅꯔꯝꯃꯤ꯫ ꯁꯅꯥꯖꯥꯎꯕꯅ "ꯅꯨꯄꯤ, ꯅꯍꯥꯛ ꯏꯆꯥ ꯄꯥꯔꯤꯁꯤ ꯄꯨꯗꯨꯅ ꯃꯐꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯅꯪ ꯆꯦꯟꯈ꯭ꯔꯣ." "ꯃꯈꯣꯏ ꯄꯥꯕꯨꯡ, ꯏꯆꯥ ꯌꯥꯏꯃꯒ ꯅꯍꯥꯛꯀ ꯊꯥꯗꯣꯛꯂꯒ ꯑꯩꯈꯣꯏꯅ ꯀꯔꯝꯅ ꯆꯠꯀꯅꯤ? ꯁꯤꯔꯕꯁꯨ ꯑꯩ ꯃꯐꯝꯁꯤꯗ ꯁꯤꯒꯅꯤ." "ꯅꯠꯇꯦ ꯃꯃꯥ, ꯍꯧꯖꯤꯛꯃꯛ ꯏꯆꯥ ꯄꯥꯔꯤꯕꯨ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯣ." ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯨꯏꯒꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯥꯒꯤ ꯂꯣꯏꯅꯕꯤꯕꯨ ꯂꯥꯛꯇꯨꯅ ꯏꯜꯂꯝꯃꯤ꯫
ꯍꯨꯏꯒꯤ ꯂꯩꯃꯔꯦꯝꯕꯤ ꯑꯗꯨꯁꯨ ꯀꯞꯇꯨꯅ ꯃꯆꯥꯅꯨꯄꯥ ꯑꯍꯜꯒꯤ ꯀꯥꯗ ꯂꯥꯛꯇꯨꯅ ꯃꯆꯥꯅꯨꯄꯥ ꯑꯍꯜꯗꯨ ꯄꯨꯗꯨꯅ ꯂꯩꯕꯥꯛ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯁꯅꯥꯖꯥꯎꯕꯅ "ꯏꯄꯥꯒꯤ ꯌꯥꯏꯃ, ꯏꯄꯥꯅ ꯏꯆꯥꯕꯨ ꯂꯥꯟ ꯑꯁꯤꯗ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯩ ꯍꯥꯏꯗꯨꯅ ꯅꯪ ꯏꯄꯥꯕꯨ ꯋꯥꯔꯧꯒꯅꯨꯀꯣ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯨꯏꯒꯤ ꯅꯤꯡꯊꯧ ꯑꯗꯨꯁꯨ ꯂꯥꯟꯒꯤ ꯃꯥꯏꯀꯩ ꯄꯥꯡꯈꯤꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯃꯆꯥꯏꯕꯦꯝ ꯐꯖꯇꯣꯟꯗꯨ ꯑꯅꯥ ꯂꯥꯏꯌꯣꯡ ꯈꯪꯗꯕ ꯑꯃꯅ ꯀꯟꯅ ꯅꯥꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯄꯨꯔꯤꯛ ꯂꯥꯏꯅ "ꯀꯔꯤꯅꯣ ꯇꯧꯔꯛꯂꯤꯕ ꯃꯇꯧꯁꯤꯕꯣ? ꯏꯄꯥꯒꯤ ꯏꯆꯥꯇꯣꯝꯕꯤ, ꯏꯆꯥꯅ ꯋꯥ ꯂꯥꯡ ꯉꯥꯡꯗꯅ ꯎꯇꯨꯞ ꯇꯥꯕꯒꯨꯝꯅ ꯇꯥꯗꯨꯅ ꯂꯩꯈꯤꯕꯁꯤ ꯏꯄꯥꯒꯤ ꯊꯃꯣꯏ ꯑꯁꯤ ꯀꯥꯏꯔꯦ"꯫ ꯆꯤꯡꯈꯩꯅ "ꯏꯄꯥ ꯏꯕꯨꯡꯉꯣ, ꯐꯖꯇꯣꯟꯒꯤ ꯃꯁꯥꯁꯤꯕꯨ ꯃꯥꯏꯕꯅ ꯀꯔꯤ ꯍꯥꯏꯔꯤꯕꯒꯦ"꯫ "ꯏꯕꯨꯡꯉꯣ, ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ꯫ ꯃꯥꯏꯕꯅ ꯍꯥꯏꯕꯗꯗꯤ ꯅꯨꯃꯤꯠ 8 ꯐꯥꯎꯕꯗ ꯌꯦꯡꯈꯤꯁꯤ꯫ ꯂꯥꯏꯅꯥ ꯂꯥꯏꯌꯣꯡ ꯑꯁꯤ ꯆꯞ ꯆꯥꯕ ꯈꯪꯕ ꯉꯝꯗ꯭ꯔꯤ ꯍꯥꯏ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯧꯗꯣꯡꯒꯤ ꯅꯤꯡꯊꯧ ꯑꯗꯨ ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤꯗꯨꯕꯨ ꯀꯣꯟꯗꯨꯅ ꯀꯞꯂꯝꯃꯤ꯫ ꯃꯇꯧꯗꯨꯗ ꯃꯆꯥꯏꯕꯨꯡꯉꯣ ꯆꯤꯡꯈꯩꯗꯤ ꯅꯣꯛꯅꯤꯡꯕ ꯐꯥꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯇꯥꯟꯖꯥꯗꯨꯗ ꯅꯣꯛꯂꯨꯕ ꯐꯖꯗꯦ ꯍꯥꯏꯗꯨꯅ ꯅꯣꯛꯅꯤꯡꯕꯗꯨ ꯐꯥꯖꯤꯜꯂꯝꯃꯤ꯫ ꯄꯥꯔꯤꯅ "ꯏꯃꯥ, ꯆꯦꯟꯕꯁꯤ ꯉꯥꯛꯇ ꯂꯦꯞꯈꯤꯁꯤ, ꯑꯩ ꯋꯥꯕꯅ ꯂꯣꯏꯔꯦ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯥꯏꯕꯨꯡꯉꯣ ꯄꯥꯔꯤꯗꯨ ꯃꯈꯨꯠꯅ ꯃꯈ꯭ꯋꯥꯡꯗ ꯃꯦꯠꯂꯒ ꯁꯣꯔ ꯁꯥꯡꯅ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯝꯃꯤ꯫ ꯃꯆꯥꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯃꯃꯥꯏꯕꯦꯝꯃ ꯑꯗꯨ ꯃꯄꯨꯛꯅꯤꯡ ꯌꯥꯝꯅ ꯅꯨꯡꯁꯤꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯆꯥꯒꯤ ꯃꯃꯥꯡꯗꯗꯤ ꯅꯨꯡꯉꯥꯏꯇꯕ ꯃꯥꯏꯊꯣꯡ ꯑꯗꯨ ꯂꯣꯠꯁꯤꯜꯂꯝꯃꯤ꯫ "ꯏꯕꯨꯡꯉꯣ, ꯋꯥꯕ ꯈꯔ ꯐꯔꯗꯤ ꯃꯐꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯅꯕ ꯇꯧꯔꯁꯤ꯫ ꯑꯩꯈꯣꯏꯒꯤ ꯇꯨꯡꯗ ꯂꯝꯍꯨꯏ ꯀꯌꯥꯅ ꯏꯟꯅꯔꯛꯂꯤ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥ ꯃꯆꯥꯗꯨ ꯃꯐꯝꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯃꯆꯥꯏꯕꯦꯝ ꯐꯖꯇꯣꯟꯒꯤ ꯃꯁꯥꯗꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯁꯣꯛꯆꯤꯜꯂꯛꯂꯝꯃꯤ꯫ ꯐꯖꯕꯤꯅ "ꯕꯥꯕꯥ, ꯏꯅꯥꯎꯇꯣꯟꯒꯤ ꯃꯁꯥꯁꯦ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯁꯣꯛꯆꯤꯜꯂꯛꯂꯦ ꯇꯧꯔꯤꯕꯁꯦ, ꯑꯩꯈꯣꯏꯕꯨ ꯁꯨꯃꯥꯏꯅ ꯁꯨꯝ ꯌꯦꯡꯂꯒ ꯂꯩꯔꯁꯦ ꯍꯥꯏꯔꯣ"꯫ "ꯏꯄꯥꯒꯤ ꯊꯣꯏꯕꯤ, ꯏꯄꯥꯁꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ꯫ ꯃꯥꯏꯕ ꯃꯥꯏꯕꯤꯅꯁꯨ ꯂꯥꯌꯦꯡꯕꯗ ꯐꯕ ꯉꯝꯂꯔꯣꯏ ꯍꯥꯏꯔꯤ"꯫ ꯐꯖꯔꯩꯅ "ꯕꯥꯕꯥ, ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯑꯩꯈꯣꯏ ꯐꯖꯇꯣꯟ ꯀꯩꯁꯨ ꯇꯧꯕ ꯌꯥꯔꯣꯏ, ꯑꯩ ꯃꯥꯏꯕ ꯇꯥꯟꯅꯔꯨꯒꯦ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯖꯔꯩꯗꯨ ꯐꯤꯡꯅ ꯏꯃꯨꯡꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯅꯥꯎꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯄꯥꯈꯠꯅ ꯐꯖꯕꯤꯅ ꯃꯅꯥꯎꯕꯨ ꯇꯥꯟꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯇꯥꯟꯅꯕ ꯐꯪꯗ ꯐꯖꯕꯤ ꯋꯥꯈꯜ ꯋꯥꯅ ꯏꯃꯨꯡꯗ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯄꯨꯔꯤꯛ ꯂꯥꯏꯅ "ꯏꯕꯦꯝꯃ, ꯅꯅꯥꯎꯗꯨ ꯇꯥꯟꯅꯕ ꯐꯪꯗ꯭ꯔꯕ꯭ꯔꯣ? ꯃꯥꯅ ꯀꯔꯤꯃꯨꯛ ꯇꯧꯔꯛꯀꯗꯧꯔꯤꯕꯖꯥꯠꯅꯣ? ꯑꯩꯗꯤ ꯀꯣꯛꯁꯦ ꯂꯧꯊꯣꯛꯂꯒ ꯊꯝꯅꯤꯡꯕ ꯍꯥꯏꯕꯗꯨ ꯌꯧꯔꯕꯅꯤ"꯫ ꯐꯖꯕꯤꯅ "ꯕꯥꯕꯥ, ꯀꯩꯁꯨ ꯊꯣꯏꯅ ꯈꯜꯂꯨꯅꯨꯗ, ꯑꯩꯈꯣꯏ ꯅꯅꯥꯎꯅꯕꯨ ꯀꯔꯤ ꯑꯀꯥꯏꯕ ꯇꯧꯔꯛꯇꯣꯏꯅꯣ? ꯋꯥꯈꯜ ꯃꯨꯟꯅ ꯈꯟꯊꯕ ꯉꯝꯂꯕ ꯃꯥꯅꯕꯣ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯖꯕꯤꯅ ꯃꯄꯥꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯐꯖꯔꯩꯗꯨ ꯒꯝ ꯒꯝ ꯂꯥꯛꯂꯒ ꯃꯥꯏꯕ ꯇꯣꯝꯆꯥꯒꯤ ꯀꯣꯟꯊꯣꯡ ꯂꯣꯜꯂꯤꯕꯗꯨ ꯈꯣꯡꯄꯥꯛꯅ ꯀꯥꯎꯈꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯊꯨꯅ ꯇꯣꯝꯆꯥꯒꯤ ꯌꯨꯝ ꯇꯝꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯂꯝꯃꯤ꯫ ꯇꯣꯝꯆꯥꯅ "ꯏꯕꯦꯝꯃ, ꯀꯔꯤ ꯄꯦꯟꯗꯕ ꯂꯩꯒꯦ? ꯄ꯭ꯔꯞ ꯄ꯭ꯔꯞ ꯂꯥꯛꯂꯒ ꯑꯩꯒꯤ ꯀꯣꯟꯊꯣꯡ ꯀꯥꯎꯈꯥꯏꯔꯤꯕꯁꯤꯕꯣ"꯫ "ꯈꯨꯔꯥ, ꯍꯧꯖꯤꯛ ꯑꯩꯈꯣꯏꯗ ꯂꯦꯡꯉꯁꯤ"꯫ "ꯄ꯭ꯔꯞ ꯄ꯭ꯔꯞ ꯂꯥꯛꯂꯒ ꯀꯔꯤꯅꯣ ꯏꯕꯦꯝꯅ ꯇꯧꯔꯤꯕꯁꯤꯕꯣ? ꯑꯩꯗꯤ ꯅꯈꯣꯏꯗ ꯀꯩꯗꯧꯕ ꯆꯠꯀꯗꯧꯔꯤꯕ"꯫ ꯐꯖꯔꯩ ꯃꯥꯏꯕ ꯇꯣꯝꯆꯥꯅ ꯄꯦꯠ ꯄꯦꯠ ꯉꯥꯡꯂꯒ ꯂꯩꯕꯗꯨ ꯈꯣꯏꯗꯧ ꯊꯤꯠꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯀꯔꯤꯁꯨ ꯍꯥꯏꯗ ꯃꯥꯏꯕ ꯇꯣꯝꯆꯥꯒꯤ ꯃꯈꯨꯠꯇꯨ ꯊꯧꯔꯤ ꯑꯃꯅ ꯄꯨꯟꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯌꯥꯗꯨꯁꯨ ꯋꯥ ꯉꯥꯡꯕ ꯌꯥꯗꯅꯕ ꯍꯥꯏꯗꯨꯅ ꯐꯤꯕꯨꯟ ꯅꯝꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯨꯠ ꯄꯨꯟꯁꯤꯜꯂꯕ ꯊꯧꯔꯤꯗꯨ ꯆꯤꯡꯂꯒ ꯃꯌꯨꯝ ꯇꯝꯅ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯄꯨꯔꯤꯛ ꯂꯥꯏꯅ "ꯏꯆꯥ ꯌꯥꯏꯃ, ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯛꯂꯤꯕꯁꯤꯗꯤ? ꯏꯆꯥ ꯊꯣꯏꯕꯤ, ꯅꯪ ꯈꯨꯔꯥꯒꯤ ꯃꯌꯥꯗ ꯅꯝꯁꯤꯜꯂꯤꯕꯤ ꯐꯤꯕꯨꯟꯁꯦ ꯍꯥꯟꯅ ꯑꯝꯇ ꯂꯧꯊꯣꯛꯑꯣ, ꯑꯗꯨꯒ ꯃꯈꯨꯠꯇ ꯄꯨꯜꯂꯤꯕꯁꯤꯁꯨ ꯑꯃꯨꯛꯇ ꯂꯧꯊꯣꯛꯑꯣ"꯫ ꯃꯆꯥꯏꯕꯦꯝ ꯐꯖꯕꯤꯗꯨ ꯃꯄꯥꯕꯨꯡꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯃꯥꯏꯕ ꯇꯣꯝꯆꯥꯒꯤ ꯃꯌꯥꯗ ꯅꯝꯁꯤꯜꯂꯤꯕꯤ ꯐꯤꯕꯨꯟꯗꯨ ꯂꯧꯊꯣꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯨꯠ ꯄꯨꯜꯂꯤꯕꯗꯨꯁꯨ ꯊꯣꯛꯂꯝꯃꯤ꯫ ꯇꯣꯝꯆꯥꯅ "ꯅꯠꯇꯦ, ꯇꯥꯗꯒꯤ ꯏꯆꯥꯅꯨꯄꯤꯁꯤꯕꯨ ꯊꯥꯁꯤ ꯊꯥꯅꯧ ꯍꯧꯕ꯭ꯔꯣ? ꯃꯔꯝꯁꯨ ꯍꯥꯏꯗꯅ ꯑꯩꯕꯨ ꯁꯥ ꯁꯟ ꯐꯥꯕꯗꯧꯅ, ꯅꯠꯇꯦ, ꯑꯩꯅ ꯀꯔꯤ ꯑꯀꯥꯏꯕ ꯇꯧꯈ꯭ꯔꯕꯒꯦ"꯫ ꯄꯨꯔꯤꯛ ꯂꯥꯏꯅ "ꯏꯆꯥ ꯌꯥꯏꯃ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯅꯪꯒꯤ ꯈꯨꯔꯥꯁꯤꯕꯨ ꯐꯥꯔꯒ ꯄꯨꯔꯛꯂꯤꯕꯁꯦ"꯫ ꯃꯆꯥꯏꯕꯦꯝ ꯐꯖꯔꯩꯗꯨ ꯃꯄꯥꯕꯨꯡꯅ ꯆꯩꯔꯛꯄꯗꯨꯗ ꯃꯃꯥꯏ ꯅꯣꯟꯊꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯇꯞꯅ ꯃꯃꯥꯏ ꯅꯣꯟꯈꯠꯂꯛꯇꯨꯅ ꯈꯨꯝꯂꯛꯂꯝꯃꯤ꯫ "ꯕꯥꯕꯥ, ꯏꯅꯥꯎꯇꯣꯟꯒꯤ ꯃꯁꯥꯁꯦ ꯈꯨꯔꯥꯗ ꯑꯃꯨꯛꯇ ꯍꯥꯟꯅ ꯌꯦꯡꯍꯟꯅꯕ ꯍꯥꯏꯗꯅ ꯑꯩꯅ ꯈꯨꯔꯥꯕꯨ ꯐꯥꯔꯛꯄꯅꯤ꯫ ꯅꯆꯥ ꯂꯥꯟꯖꯔꯦ ꯈꯨꯔꯥ, ꯅꯆꯥꯕꯨ ꯉꯥꯛꯄꯤꯌꯨ, ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯅꯥꯎꯁꯦ ꯈꯨꯔꯥꯅ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯖꯔꯩꯗꯨ ꯃꯥꯏꯕ ꯇꯣꯝꯆꯥꯗ ꯈꯨꯔꯨꯝꯂꯝꯃꯤ꯫ ꯃꯆꯥꯒꯤ ꯃꯇꯧꯗꯨꯗ ꯍꯧꯗꯣꯡ ꯅꯤꯡꯊꯧ ꯄꯨꯔꯤꯛ ꯂꯥꯏꯗꯨ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯛꯂꯝꯃꯤ꯫ ꯐꯖꯕꯤꯁꯨ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯗꯨꯅ ꯃꯅꯥꯎꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯃꯅꯥꯎꯕꯨ ꯍꯧꯒꯠꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯆꯥꯏꯕꯦꯝ ꯐꯖꯔꯩꯗꯨ ꯃꯁꯤꯒꯤ ꯃꯈꯨꯠꯇꯨ ꯀꯟꯊꯠꯂꯝꯃꯤ꯫ ꯃꯇꯧꯗꯨꯗ ꯃꯥꯏꯕ ꯇꯣꯝꯆꯥꯗꯨ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯇꯣꯝꯆꯥꯅ "ꯏꯕꯦꯝꯃ, ꯈꯨꯔꯥꯅ ꯑꯉꯝꯕ ꯊꯥꯛꯇ ꯍꯣꯠꯅꯒꯦ ꯏꯆꯦ,
ꯑꯗꯨꯝꯅ ꯇꯧꯒꯅꯨ ꯍꯧꯒꯠꯂꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯖꯥꯏꯕꯦꯝꯃ ꯐꯖꯔꯩꯕꯨ ꯆꯤꯡꯈꯠꯄꯤꯔꯝꯃꯤ ꯃꯥꯏꯕ ꯇꯣꯝꯆꯥ ꯃꯖꯥꯏꯕꯦꯝꯃ ꯐꯖꯇꯣꯟꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯈꯨꯗꯥꯡ ꯃꯤꯍꯨꯗꯨ ꯄꯥꯏꯗꯨꯅ ꯌꯦꯡꯂꯝꯃꯤ ꯑꯗꯨꯒ ꯑꯃꯨꯛ ꯎꯏꯁꯤꯟꯗꯨꯅ ꯂꯩꯔꯤꯕ ꯃꯃꯤꯠ ꯑꯗꯨ ꯍꯥꯏꯐꯦꯠ ꯐꯥꯛꯇꯣꯛꯂꯒ ꯌꯦꯡꯂꯝꯃꯤ ꯇꯥꯗ ꯅꯅꯥꯎꯅ ꯈꯟꯕꯗ ꯍꯨꯏꯒꯤ ꯂꯩꯕꯥꯛꯀꯤ ꯀꯣꯅꯨꯡꯗ ꯈꯛ ꯐꯪꯕ ꯃꯇꯤꯛ ꯂꯩꯕ ꯃꯅꯥ ꯑꯗꯨꯅ ꯍꯤꯗꯥꯛ ꯁꯦꯝꯂꯕꯗꯤ ꯏꯆꯥ ꯇꯣꯝꯕꯤꯒꯤ ꯑꯅꯥꯕꯁꯤ ꯐꯒꯅꯤ ꯍꯥꯏꯅ ꯈꯟꯖꯩ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩ ꯏꯅꯥ ꯏꯁꯦꯟ ꯈꯔ ꯍꯨꯏꯒꯤ ꯂꯩꯕꯥꯛꯇ ꯊꯥꯔꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯨꯗꯛ ꯑꯗꯨꯗ ꯍꯧꯗꯣꯡ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯅꯥꯏ ꯃꯁꯦꯟ ꯈꯔ ꯍꯨꯏꯒꯤ ꯂꯩꯕꯥꯛꯇ ꯆꯠꯅꯕ ꯍꯥꯏꯔꯝꯃꯤ ꯂꯥꯟꯃꯤ ꯈꯔ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯐꯪꯂꯕꯗ ꯍꯨꯏꯒꯤ ꯂꯩꯕꯥꯛꯇ ꯆꯠꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ ꯆꯤꯡꯈꯩꯅ ꯏꯄꯥ ꯏꯕꯨꯡꯉꯣ ꯂꯥꯟꯃꯤꯁꯤꯡꯅ ꯑꯩꯒꯤ ꯂꯩꯕꯥꯛꯇ ꯈꯣꯡꯂꯦꯡꯕꯁꯤꯗ ꯅꯆꯥꯁꯨ ꯌꯥꯎꯖꯔꯨꯒꯦ ꯍꯣꯏ ꯍꯣꯏ ꯅꯪ ꯌꯥꯎꯕꯅꯁꯨ ꯈꯣꯡꯆꯠꯁꯦ ꯊꯨꯍꯟꯕ ꯉꯝꯒꯅꯤ ꯈꯜꯂꯤ ꯍꯧꯗꯣꯡ ꯅꯤꯡꯊꯧꯅ ꯌꯥꯔꯕꯗ ꯃꯖꯥꯏꯕꯨꯡꯉꯣ ꯆꯤꯡꯈꯩꯗꯨ ꯃꯔꯩꯕꯥꯛ ꯇꯥꯍꯟꯕ ꯐꯪꯂꯅꯤ ꯈꯟꯅ ꯍꯔꯥꯎꯅ ꯃꯐꯤ ꯃꯔꯣꯏ ꯂꯣꯏꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯂꯥꯟꯃꯤ ꯈꯔꯗꯨꯒ ꯃꯔꯩꯕꯥꯛꯇ ꯆꯠꯅꯕ ꯈꯣꯡꯁꯥꯟꯕ ꯍꯧꯔꯝꯃꯤ ꯍꯧꯗꯣꯡ ꯂꯥꯟꯃꯤ ꯑꯃꯅ ꯃꯖꯥꯏꯕꯨꯡꯉꯣ ꯍꯣꯏꯒꯤ ꯂꯩꯕꯥꯛ ꯑꯗꯨꯕꯨ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ ꯆꯠꯂꯤꯕ ꯃꯈꯩ ꯌꯧꯕ ꯁꯨꯛꯅꯥꯏ ꯅꯥꯏꯗꯦ ꯈꯔ ꯆꯠꯈꯣ ꯁꯤꯗꯒꯤ ꯈꯔ ꯆꯠꯂꯒ ꯃꯔꯨꯚꯨꯃꯤ ꯑꯃ ꯂꯩꯔꯝꯒꯅꯤ ꯃꯗꯨꯒꯤ ꯃꯈꯥꯗꯅꯤ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯅ ꯂꯩꯔꯤꯕꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝꯗꯨ ꯃꯔꯨꯚꯨꯃꯤ ꯂꯩ ꯍꯥꯏꯔꯤꯕꯗꯨ ꯇꯝꯅ ꯆꯠꯂꯝꯃꯤ ꯃꯈꯣꯏꯁꯤꯡꯗ ꯁꯨꯝ ꯂꯥꯛꯄꯅ ꯃꯔꯨꯚꯨꯃꯤ ꯑꯃ ꯂꯩꯔꯤꯕꯗꯨ ꯌꯧꯁꯤꯜꯂꯛꯂꯝꯃꯤ ꯑꯗꯨꯕꯨ ꯍꯨꯏꯒꯤ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯆꯪꯐꯝ ꯃꯊꯣꯡ ꯑꯗꯨꯗꯤ ꯂꯣꯜꯂꯒ ꯂꯩꯕ ꯊꯦꯡꯅꯔꯝꯃꯤ ꯆꯤꯡꯈꯩꯅ ꯀꯩꯗꯧꯕ ꯌꯥꯎꯔꯖꯥꯠꯅꯣ ꯃꯊꯣꯡ ꯑꯁꯤꯅ ꯂꯣꯜꯂꯤꯕꯁꯤꯅ ꯂꯥꯟꯃꯤꯆꯥ ꯃꯁꯤꯒꯤ ꯃꯊꯣꯡꯁꯤ ꯅꯝꯈꯥꯏꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯆꯪꯕ ꯌꯥꯔꯣꯏꯗꯧꯔꯤꯅꯦ ꯃꯖꯥꯏꯕꯨꯡꯉꯣ ꯑꯇꯣꯞꯄ ꯆꯪꯐꯝ ꯑꯃꯠꯇ ꯂꯩꯇ꯭ꯔꯕ꯭ꯔꯥ ꯂꯩꯇꯦ ꯑꯁꯤ ꯅꯝꯈꯥꯏꯗ꯭ꯔꯗꯤ ꯎꯄꯥꯏ ꯂꯩꯔꯣꯏ ꯐꯔꯦ ꯑꯗꯨꯗꯤ ꯍꯦꯛꯇ ꯅꯝꯈꯥꯏꯕ ꯍꯥꯏꯕꯗꯨꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝꯗꯨ ꯃꯊꯣꯡ ꯑꯗꯨꯕꯨ ꯅꯝꯈꯥꯏꯅꯕ ꯍꯣꯠꯅꯔꯝꯃꯤ ꯃꯈꯣꯏ ꯃꯌꯥꯝꯗꯨ ꯃꯈꯣꯏꯒꯤ ꯑꯔꯩꯕ ꯃꯄꯥꯡꯒꯜ ꯄꯨꯊꯣꯛꯇꯨꯅ ꯊꯣꯡ ꯑꯗꯨꯕꯨ ꯅꯝꯈꯥꯏꯔꯝꯃꯤ ꯑꯗꯨꯒ ꯑꯁꯨꯝ ꯆꯪꯂꯛꯄ ꯃꯇꯝꯗ ꯍꯨꯏꯒꯤ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯃꯤꯌꯥꯝꯗꯨ ꯁꯤꯔꯒ ꯇꯥꯔꯒ ꯂꯩꯕ ꯊꯦꯡꯅꯔꯝꯃꯤ ꯆꯤꯡꯈꯩꯅ ꯀꯔꯤꯅꯣ ꯑꯣꯏꯔꯝꯂꯤꯕ ꯃꯇꯧ ꯑꯁꯤꯅ ꯑꯇꯣꯞꯄ ꯂꯩꯕꯥꯛꯅ ꯂꯥꯟꯗꯥꯔꯛꯄꯒ ꯌꯥꯎꯈ꯭ꯔꯕ ꯖꯥꯠꯂꯥ ꯑꯁꯤ ꯈꯟꯅ ꯃꯖꯥꯏꯕꯨꯡꯉꯣ ꯆꯤꯡꯈꯩꯗꯨ ꯑꯁꯨꯝ ꯆꯪꯂꯛꯄꯗ ꯃꯈꯣꯏꯒꯤ ꯂꯩꯕꯥꯛꯀꯤ ꯀꯣꯅꯨꯡ ꯑꯗꯨꯒꯤ ꯁꯅꯥꯊꯣꯡ ꯃꯄꯥꯟꯗ ꯃꯌꯥꯝꯕꯨꯡ ꯌꯥꯏꯃ ꯌꯥꯏꯈꯨꯔꯦꯝꯕꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡꯗꯨ ꯇꯥꯗꯨꯅ ꯂꯩꯕ ꯊꯦꯡꯅꯔꯝꯃꯤ ꯆꯤꯡꯈꯩꯅ ꯇꯌꯥꯏ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯕ ꯃꯇꯧꯁꯤꯕꯣ ꯇꯌꯥꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝꯕ ꯌꯥꯏꯃꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡꯗꯨ ꯀꯣꯜꯂꯒ ꯀꯞꯂꯝꯃꯤ ꯃꯗꯨ ꯎꯕꯗ ꯍꯧꯗꯣꯡꯒꯤ ꯂꯥꯟꯃꯤ ꯃꯌꯥꯝꯗꯨꯁꯨ ꯃꯖꯥꯏꯕꯨꯡꯉꯣ ꯆꯤꯡꯈꯩꯗ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯅꯔꯝꯃꯤ ꯃꯖꯥꯏꯕꯨꯡꯉꯣ ꯆꯤꯡꯈꯩꯗꯨ ꯃꯌꯥꯝꯕ ꯌꯥꯏꯃ ꯑꯗꯨꯕꯨ ꯂꯩꯃꯥꯏꯗ ꯑꯃꯨꯛ ꯊꯝꯂꯒ ꯃꯄꯥꯕꯨꯡ ꯑꯃꯗꯤ ꯃꯃꯥꯏꯕꯦꯝ ꯑꯗꯨ ꯑꯃꯨꯛ ꯊꯤꯕ ꯍꯧꯔꯛꯂꯝꯃꯤ ꯕꯥꯕꯥ ꯏꯃꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ ꯀꯥꯏꯅ ꯊꯪꯗ ꯍꯨꯏꯒꯤ ꯅꯤꯡꯊꯧ ꯁꯅꯥꯖꯥꯎꯕꯗꯨ ꯀꯥꯆꯤꯜ ꯑꯃꯗ ꯊꯋꯥꯏ ꯌꯥꯎꯗꯅ ꯇꯥꯗꯨꯅ ꯂꯩꯕ ꯊꯦꯡꯅꯔꯝꯃꯤ ꯆꯤꯡꯈꯩꯅ ꯕꯥꯕꯥ ꯀꯩꯅꯣ ꯅꯈꯣꯏꯅ ꯇꯧꯔꯛꯂꯤꯕ ꯃꯇꯧꯁꯤꯕꯣ ꯕꯥꯕꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯖꯥꯏꯕꯨꯡꯉꯣ ꯆꯤꯡꯈꯩꯗꯨ ꯃꯄꯥꯕꯨꯡꯕꯨ ꯀꯣꯟꯗꯨꯅ ꯀꯞꯂꯝꯃꯤ ꯉꯥꯏꯍꯥꯛ ꯀꯞꯂꯕ ꯃꯇꯨꯡ ꯃꯄꯥꯕꯨꯡꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡꯗꯨ ꯂꯩꯃꯥꯏꯗ ꯊꯝꯂꯒ ꯃꯖꯥꯏꯕꯨꯡꯉꯣ ꯆꯤꯡꯈꯩ ꯃꯃꯥꯏꯕꯦꯝ ꯑꯃꯗꯤ ꯃꯌꯥꯝꯕꯨꯡ ꯑꯍꯜꯕꯨ ꯊꯤꯔꯝꯃꯤ ꯑꯗꯨꯕꯨ ꯊꯤꯖꯩ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯐꯪꯕ ꯀꯧꯕꯗꯤ ꯂꯩꯔꯝꯗꯦ ꯆꯤꯡꯈꯩꯅ ꯏꯃꯥ ꯇꯥꯆꯧ ꯅꯈꯣꯏ ꯑꯅꯤꯕꯨ ꯀꯗꯥꯏꯗ ꯂꯩꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯖꯥꯏꯕꯨꯡꯉꯣ ꯆꯤꯡꯈꯩꯗꯨ ꯃꯥꯏꯀꯩ ꯈꯨꯗꯤꯡ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯃꯌꯥꯝꯕ ꯑꯃꯗꯤ ꯃꯃꯥꯕꯨ ꯊꯤꯔꯝꯃꯤ ꯎꯄꯥꯏ ꯂꯩꯇ ꯍꯧꯗꯣꯡꯒꯤ ꯂꯥꯟꯃꯤ ꯃꯌꯥꯝꯗꯨꯅ ꯍꯨꯏꯒꯤ ꯂꯩꯕꯥꯛꯇ ꯁꯤꯗꯨꯅ ꯂꯩꯔꯤꯕ ꯃꯌꯥꯝꯗꯨ ꯂꯩꯕꯥꯛ ꯇꯧꯈꯥꯏꯔꯒ ꯂꯣꯏꯅ ꯐꯨꯝꯖꯤꯜꯂꯝꯃꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯍꯨꯏꯒꯤ ꯂꯩꯃꯔꯦꯝꯕꯤ ꯑꯗꯨꯒ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯑꯗꯨꯒꯗꯤ ꯇꯥꯏꯕꯪ ꯃꯤꯔꯛꯇ ꯃꯤ ꯁꯥꯗꯨꯅ ꯁꯩꯗꯥꯡꯐꯝ ꯂꯧꯗꯨꯅ ꯂꯩꯔꯝꯃꯤ ꯄꯥꯔꯤꯅ ꯏꯃꯥ ꯑꯩꯈꯣꯏꯕꯨ ꯁꯨꯝꯅ ꯃꯐꯝꯁꯤꯗ ꯀꯌꯥꯝ ꯀꯨꯏꯅ ꯁꯩꯗꯥꯡꯐꯝ ꯂꯧꯗꯨ ꯂꯩꯒꯗꯧꯔꯤꯕꯅꯣ ꯏꯕꯨꯡꯉꯣ ꯅꯅꯥꯎ ꯑꯇꯣꯝꯕꯅ ꯑꯩꯈꯣꯏꯕꯨ ꯊꯤꯔꯛꯄ ꯃꯇꯝ ꯑꯗꯨ ꯐꯥꯎꯕꯗꯤ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯁꯩꯗꯥꯡꯐꯝ ꯂꯧꯗꯨ ꯂꯩꯈꯤꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯉꯥꯟꯕꯤꯅ ꯃꯆꯥꯅꯨꯄꯥ ꯑꯍꯜꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯃꯖꯥꯏꯕꯨꯡꯉꯣ ꯆꯤꯡꯈꯩꯗꯨ ꯍꯧꯗꯣꯡꯒꯤ ꯂꯥꯟꯃꯤ ꯀꯌꯥꯅ ꯍꯧꯗꯣꯡꯒꯤ ꯂꯩꯕꯥꯛꯇ ꯍꯜꯂꯁꯤ ꯍꯥꯏꯕꯗ ꯌꯥꯔꯝꯗꯦ ꯂꯥꯟꯃꯤꯁꯤꯡ ꯑꯩꯕꯨ ꯋꯥꯔꯧꯅꯨ ꯅꯈꯣꯏꯒꯤ ꯅꯤꯡꯊꯧꯗ ꯑꯩ ꯅꯈꯣꯏꯒꯤ ꯂꯩꯕꯥꯛꯇ ꯍꯜꯂꯛꯂꯔꯣꯏ ꯍꯥꯏꯅ ꯇꯝꯕꯤꯌꯨ ꯍꯧꯖꯤꯛꯀꯤꯗꯤ ꯑꯩꯒꯤ ꯏꯃꯥ ꯑꯃꯗꯤ ꯏꯌꯥꯝꯕꯕꯨ ꯐꯪꯅꯕ ꯊꯤꯕꯁꯤꯅ ꯑꯩꯒꯤ ꯂꯦꯡꯗ꯭ꯔꯕ ꯏꯊꯧꯅꯤ ꯃꯖꯥꯏꯕꯨꯡꯉꯣꯁꯨ ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯇ ꯍꯥꯟꯅ ꯍꯜꯂꯨꯈꯤꯁꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯌꯥꯝꯒ ꯂꯣꯏꯅꯅ ꯃꯖꯥꯏꯕꯨꯡꯉꯣ ꯏꯃꯥꯒ ꯏꯌꯥꯝꯕꯒꯗꯣ ꯊꯤꯃꯤꯟꯅꯕꯅ ꯐꯔꯣꯏꯗ꯭ꯔꯥ
ꯂꯥꯟꯃꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕꯗꯨ ꯃꯖꯥꯏꯕꯨꯡꯉꯣ ꯆꯤꯡꯈꯩꯅ ꯌꯥꯕ ꯀꯧꯕ ꯂꯩꯔꯝꯗꯦ꯫ ꯎꯄꯥꯏ ꯂꯩꯇ ꯂꯥꯟꯃꯤ ꯃꯌꯥꯝꯗꯨ ꯃꯈꯣꯏꯒꯤ ꯂꯩꯕꯥꯛꯇ ꯍꯟꯈꯤꯔꯝꯃꯤ꯫ ꯂꯥꯟꯃꯤ ꯃꯌꯥꯝꯗꯨꯅ ꯍꯟꯈ꯭ꯔꯕꯗ ꯃꯖꯥꯏꯕꯨꯡꯉꯣ ꯆꯤꯡꯈꯩꯁꯨ ꯃꯐꯤ ꯌꯣꯝꯗꯨꯅ ꯃꯃꯥꯒ ꯃꯌꯥꯝꯕꯒ ꯊꯤꯕ ꯊꯣꯔꯛꯂꯝꯃꯤ꯫ ꯏꯃꯥ, ꯌꯥꯝꯕꯨꯡ, ꯅꯈꯣꯏꯕꯨ ꯀꯥꯏꯗ ꯂꯩꯒꯦ? ꯑꯩꯅ ꯅꯈꯣꯏꯕꯨ ꯐꯪꯅꯕ ꯁꯣꯏꯗꯅ ꯊꯤꯒꯅꯤ꯫ ꯑꯁꯤ ꯈꯟꯅ ꯃꯖꯥꯏꯕꯨꯡꯉꯣ ꯆꯤꯡꯈꯩꯗꯨ ꯈꯣꯡꯊꯥꯡ ꯂꯦꯞꯇꯨꯅ ꯊꯥꯡꯂꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯍꯧꯗꯣꯡꯒꯤ ꯂꯥꯟꯃꯤꯁꯤꯡꯗꯨ ꯃꯈꯣꯏꯒꯤ ꯀꯣꯅꯨꯡꯗ ꯊꯨꯡꯂꯗꯨꯅ ꯃꯇꯤꯛ ꯂꯩꯕ ꯃꯅꯥ ꯍꯤꯗꯥꯛꯇꯨ ꯃꯥꯏꯕ ꯇꯣꯝꯆꯥꯗ ꯁꯤꯟꯅꯔꯝꯃꯤ꯫ ꯃꯥꯏꯕ ꯇꯣꯝꯆꯥꯗꯨ ꯃꯅꯥ ꯑꯗꯨ ꯈꯨꯗꯛ ꯑꯗꯨꯗ ꯍꯤꯗꯥꯛ ꯑꯣꯏꯅ ꯁꯦꯝꯂꯒ ꯃꯖꯥꯏꯕꯦꯝ ꯐꯖꯇꯣꯟꯕꯨ ꯄꯤꯊꯛꯂꯝꯃꯤ꯫ ꯍꯤꯗꯥꯛ ꯑꯗꯨ ꯍꯦꯛ ꯊꯛꯄꯗꯒꯤ ꯃꯖꯥꯏꯕꯦꯝ ꯐꯖꯇꯣꯟꯒꯤ ꯃꯁꯥꯗꯨ ꯈꯔ ꯐꯒꯠꯄꯒꯤ ꯃꯃꯤ ꯎꯔꯝꯃꯤ꯫ ꯇꯣꯝꯆꯥꯅ, ꯇꯥꯗ, ꯅꯆꯥꯅꯨꯄꯤ ꯑꯁꯤ ꯀꯔꯤꯁꯨ ꯇꯧꯔꯔꯣꯏ, ꯂꯥꯏꯅ ꯀꯟꯕꯤꯔꯦ꯫ ꯄꯨꯔꯤꯛ ꯂꯥꯏꯅ, ꯇꯣꯝꯆꯥ, ꯅꯍꯥꯛꯅ ꯍꯥꯏꯔꯤꯕꯗꯨꯕꯨ ꯑꯆꯨꯝꯕꯔꯅꯦꯍꯦ? ꯑꯩꯒꯤ ꯏꯆꯥꯇꯣꯝꯕꯤ ꯀꯩꯁꯨ ꯇꯧꯔꯔꯣꯏ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯧꯗꯣꯡ ꯅꯤꯡꯊꯧ ꯄꯨꯔꯤꯛꯂꯥꯏꯗꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯐꯖꯇꯣꯟꯒꯤ ꯃꯆꯦ ꯑꯅꯤꯁꯨ ꯃꯅꯥꯎ ꯀꯔꯤꯁꯨ ꯇꯧꯔꯔꯣꯏ ꯍꯥꯏꯕꯗꯨ ꯇꯥꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯅ ꯃꯖꯥꯏꯕꯦꯝ ꯐꯖꯇꯣꯟꯗꯨ ꯃꯁꯥꯗꯨ ꯇꯞꯅ ꯇꯞꯅ ꯐꯒꯠꯂꯛꯂꯝꯃꯤ꯫ ꯄꯨꯔꯤꯛꯂꯥꯏꯅ, ꯆꯤꯡꯈꯩꯗꯨꯅ ꯑꯁꯤꯗ ꯍꯜꯂꯛꯂꯒ ꯀꯔꯤꯅ ꯐꯒꯅꯤ ꯍꯥꯏꯕꯗꯣ ꯈꯟꯅꯔꯗꯤ ꯐꯒꯗꯕꯅꯤ꯫ ꯐꯔꯦ, ꯑꯗꯨꯕꯨ ꯃꯥꯅ ꯁꯤꯗ ꯂꯥꯛꯇ꯭ꯔꯕꯁꯨ ꯏꯆꯥꯇꯣꯝꯕꯤꯅ ꯃꯁꯥ ꯈꯔ ꯐꯒꯠꯂꯛꯄꯒ ꯑꯩꯈꯣꯏ ꯃꯌꯥꯝꯁꯨ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯑꯁꯨꯝ ꯇꯧꯅ ꯃꯖꯥꯏꯕꯦꯝ ꯐꯖꯇꯣꯟꯅ ꯃꯁꯥ ꯈꯔ ꯐꯒꯠꯂꯛꯄꯒ ꯍꯧꯗꯣꯡ ꯂꯩꯕꯥꯛꯀꯤ ꯂꯥꯟꯃꯤ ꯀꯌꯥꯒ ꯂꯣꯏꯅꯅ ꯍꯧꯗꯣꯡ ꯅꯤꯡꯊꯧꯗꯨ ꯆꯤꯡꯈꯩꯒꯤ ꯃꯃꯥꯏꯕꯦꯝ ꯑꯃꯗꯤ ꯃꯌꯥꯝꯕꯨꯡ ꯊꯤꯕ ꯈꯣꯡꯁꯥꯟꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯄꯨꯔꯤꯛꯂꯥꯏꯅ, ꯏꯄꯥꯒꯤ ꯌꯥꯏꯃ, ꯏꯄꯥꯅ ꯅꯪꯕꯨ ꯂꯩꯕꯥꯛ ꯑꯁꯤ ꯉꯥꯛꯄꯒꯤ ꯊꯧꯗꯥꯡꯗꯨ ꯅꯐꯝꯗ ꯁꯤꯟꯅꯔꯕꯅꯤ꯫ ꯏꯄꯥ ꯂꯥꯛꯇ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯅꯍꯥꯛꯅ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯉꯥꯛꯂꯝꯃꯨ꯫ ꯄꯥꯕꯥ, ꯅꯆꯥꯅ ꯄꯥꯕꯒꯤ ꯌꯥꯊꯪ ꯉꯥꯛꯆꯔꯝꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯖꯥꯏꯕꯦꯝ ꯐꯖꯔꯩꯗꯨ ꯃꯄꯥꯕꯨꯡꯒꯤ ꯃꯈꯣꯡ ꯁꯣꯛꯅ ꯈꯨꯔꯨꯝꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯃꯄꯥꯕꯨꯡꯅ ꯃꯆꯥꯅꯨꯄꯤꯕꯨ ꯍꯧꯒꯠꯄꯤꯔꯒ ꯃꯍꯥꯛꯀꯤ ꯈꯣꯡꯆꯠ ꯑꯗꯨ ꯈꯣꯡꯁꯥꯟꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯖꯥꯏꯕꯦꯝ ꯐꯖꯇꯣꯟꯗꯨ ꯋꯥꯈꯜ ꯂꯥꯛꯂꯝꯃꯤ꯫ ꯐꯖꯇꯣꯟꯅ, ꯏꯆꯦ, ꯄꯥꯕꯗꯤ? ꯐꯖꯕꯤꯅ, ꯑꯇꯣꯝꯕꯤ, ꯄꯥꯕꯗꯣ ꯃꯖꯥꯏꯕꯨꯡꯉꯣ ꯆꯤꯡꯈꯩꯒꯤ ꯃꯃꯥꯏꯕꯦꯝ ꯑꯃꯗꯤ ꯃꯌꯥꯝꯕꯨꯡ, ꯃꯈꯣꯏ ꯑꯅꯤꯗꯣ ꯊꯤꯔꯨꯅꯤ ꯍꯥꯏꯅ ꯈꯣꯡꯁꯥꯟꯈ꯭ꯔꯦ꯫ ꯏꯆꯦ, ꯃꯖꯥꯏꯕꯨꯡꯉꯣ ꯆꯤꯡꯈꯩꯒꯤ ꯃꯃꯥꯒ ꯃꯌꯥꯝꯕꯨꯡꯒ ꯀꯔꯝ ꯇꯧꯅ ꯃꯥꯡꯈ꯭ꯔꯤꯕꯅꯣ? ꯃꯅꯥꯎꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯖꯥꯏꯕꯦꯝ ꯐꯖꯕꯤꯅ ꯃꯅꯥꯎꯗ ꯃꯖꯥꯏꯕꯨꯡꯉꯣ ꯆꯤꯡꯈꯩꯒꯤ ꯏꯃꯨꯡꯗ ꯇꯥꯔꯤꯕ ꯑꯋꯥꯕꯗꯨ ꯇꯝꯂꯝꯃꯤ꯫ ꯃꯆꯦꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯖꯥꯏꯕꯦꯝ ꯐꯖꯇꯣꯟꯗꯨ ꯃꯖꯥꯏꯕꯨꯡꯉꯣ ꯆꯤꯡꯈꯩꯒꯤ ꯈꯟꯕꯗ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ꯫ ꯏꯆꯦ, ꯃꯖꯥꯏꯕꯨꯡꯉꯣ ꯆꯤꯡꯈꯩꯗꯣ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯋꯥꯔꯝꯒꯅꯤꯀꯣ? ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯖꯥꯏꯕꯦꯝ ꯐꯖꯇꯣꯟꯗꯨ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯗꯨꯅ ꯀꯞꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯃꯆꯦꯅ ꯃꯅꯥꯎꯕꯨ ꯇꯞꯅ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯃꯖꯥꯏꯕꯨꯡꯉꯣ ꯆꯤꯡꯈꯩꯗꯨ ꯑꯁꯨꯝ ꯂꯥꯛꯄꯗ ꯋꯥꯔꯗꯨꯅ ꯈꯨꯜ ꯑꯃꯒꯤ ꯈꯨꯟꯖꯤꯟꯗ ꯉꯥꯏꯍꯥꯛ ꯄꯣꯊꯥꯒꯦ ꯈꯟꯗꯨꯅ ꯎꯈꯣꯡ ꯑꯃꯗ ꯐꯝꯂꯝꯃꯤ꯫ ꯄꯨꯔꯤꯛꯂꯥꯏꯅ, ꯍꯩ, ꯆꯤꯡꯈꯩ꯫ ꯃꯖꯥꯏꯕꯨꯡꯉꯣ ꯆꯤꯡꯈꯩ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯀꯔꯣꯝꯗꯅꯣ ꯍꯥꯏꯅ ꯌꯦꯡꯊꯣꯔꯛꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯍꯧꯗꯣꯡꯒꯤ ꯅꯤꯡꯊꯧ ꯄꯨꯔꯤꯛꯂꯥꯏꯗꯨ ꯃꯅꯥꯏ ꯃꯁꯦꯟ ꯀꯌꯥꯒ ꯂꯣꯏꯅꯅ ꯃꯥꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯂꯥꯛꯂꯤꯕꯗꯨ ꯎꯔꯝꯃꯤ꯫ ꯏꯄꯥ ꯏꯕꯨꯡꯉꯣ, ꯀꯔꯤꯅꯣ ꯇꯧꯔꯛꯂꯤꯕ ꯃꯇꯧ ꯑꯁꯤꯕꯣ? ꯑꯩꯅ ꯂꯥꯛꯂꯤꯕꯁꯤ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤꯅꯦ꯫ ꯑꯩ ꯂꯩꯅ ꯂꯩꯅ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯀꯅꯥꯁꯨ ꯂꯩꯇꯕ ꯑꯃꯒꯨꯝ ꯑꯁꯤꯗ ꯅꯇꯨ ꯅꯃꯥꯟ ꯏꯄꯣꯟ ꯄꯣꯟꯅ ꯂꯩꯕ? ꯍꯧꯅꯗꯦ, ꯍꯧꯖꯤꯛꯇꯤ ꯏꯄꯥꯒꯤ ꯂꯥꯟꯃꯤ ꯃꯌꯥꯝꯒ ꯂꯣꯏꯅꯅ ꯅꯪꯒꯤ ꯏꯃꯥ ꯑꯃꯗꯤ ꯅꯌꯥꯝꯕꯨꯡꯗꯣ ꯐꯪꯅꯕ ꯊꯤꯔꯒꯗꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯨꯔꯤꯛꯂꯥꯏꯅ ꯃꯖꯥꯏꯕꯨꯡꯉꯣ ꯆꯤꯡꯈꯩꯕꯨ ꯀꯣꯟꯁꯤꯟꯕꯤꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯅ ꯂꯥꯟꯃꯤ ꯃꯌꯥꯝꯗꯨꯅ ꯃꯐꯝ ꯈꯨꯗꯤꯡ ꯃꯖꯥꯏꯕꯨꯡꯉꯣ ꯆꯤꯡꯈꯩꯒꯤ ꯃꯃꯥꯒ ꯃꯌꯥꯝꯕꯨꯡꯒ ꯊꯤꯔꯝꯃꯤ꯫ ꯀꯥꯏꯅꯊꯪꯗ ꯃꯖꯥꯏꯕꯨꯡꯉꯣ ꯆꯤꯡꯈꯩꯒ ꯃꯃꯥꯏꯕꯦꯝ ꯑꯗꯨꯒ ꯀꯩꯊꯦꯜ ꯃꯆꯥ ꯑꯃꯗ ꯊꯦꯡꯅꯔꯝꯃꯤ꯫ ꯆꯤꯡꯈꯩꯅ, ꯏꯃꯥ, ꯅꯈꯣꯏꯕꯨ ꯃꯇꯝ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯀꯔꯥꯏꯗ ꯂꯩꯕꯒꯦ? ꯑꯩ ꯃꯐꯝ ꯈꯨꯗꯤꯡ ꯆꯠꯇꯨꯅ ꯅꯈꯣꯏꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯤꯕꯅꯤ꯫ ꯉꯥꯟꯕꯤꯅ, ꯏꯃꯥꯒꯤ ꯕꯨꯡꯉꯣ, ꯏꯃꯥ ꯍꯣꯏꯁꯨ ꯈꯨꯜ ꯑꯃꯗ ꯅꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯛꯄꯗꯣ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯏꯆꯥ ꯂꯥꯛꯂꯕꯅꯤꯅ ꯂꯥꯛꯑꯣ, ꯅꯌꯥꯝꯕꯒꯤ ꯃꯅꯥꯛꯇ ꯆꯠꯁꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯨꯏꯒꯤ ꯂꯩꯃꯔꯦꯝꯕꯤ ꯑꯗꯨꯅ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯕꯨ ꯃꯌꯥꯝꯕꯨꯡꯅ ꯂꯩꯔꯤꯕꯗꯨꯗ ꯈꯨꯠꯁꯝꯗꯨꯅ ꯄꯨꯔꯝꯃꯤ꯫ ꯃꯖꯥꯏꯕꯨꯡꯉꯣ ꯆꯤꯡꯈꯩ ꯃꯌꯥꯝꯕꯨꯡꯅ ꯋꯥꯅ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯊꯃꯣꯏ ꯀꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨ ꯑꯃꯨꯛ ꯍꯟꯅ ꯎꯅꯕ ꯐꯪꯖꯕꯗꯨꯗ ꯌꯥꯝꯅ ꯍꯔꯥꯎꯅ ꯂꯦꯡꯒꯣꯟꯅꯔꯝꯃꯤ꯫ ꯄꯥꯔꯤꯅ, ꯏꯌꯥꯝꯕꯒꯤ ꯑꯇꯣꯝꯕ, ꯏꯅꯥꯎꯅ ꯇꯦꯛꯇ ꯀꯥꯏꯗ ꯂꯩꯔꯝꯕꯁꯤꯅ ꯏꯌꯥꯝꯕꯗꯤ ꯄꯦꯜꯂꯤ꯫ ꯌꯥꯝꯕꯨꯡ, ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯗꯨꯅ ꯑꯣꯏꯔꯤꯕ ꯐꯤꯕꯝꯗꯣ ꯃꯇꯧ ꯀꯔꯝꯅ ꯑꯣꯏꯈꯤꯕꯅꯣ? ꯅꯅꯥꯎꯗ ꯑꯁꯦꯡꯕꯗꯣ ꯂꯧꯊꯣꯛ ꯂꯩꯀꯣꯏ ꯂꯩꯇꯅ ꯇꯥꯛꯄꯤꯌꯨ꯫ ꯄꯥꯔꯤ ꯃꯅꯥꯎꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯃꯤꯠꯇ ꯏꯔꯥꯠ ꯆꯦꯜꯂꯝꯃꯤ꯫
ꯑꯗꯨꯒ ꯂꯝꯍꯣꯏ ꯃꯌꯥꯝꯅ ꯃꯈꯣꯏꯒꯤ ꯂꯩꯕꯥꯛꯇ ꯂꯥꯟꯗꯥꯔꯛꯄꯗꯨ ꯑꯃꯠꯇ ꯆꯤꯊꯗꯅ ꯇꯝꯂꯝꯃꯤ꯫ ꯃꯗꯨ ꯇꯥꯔꯨꯕꯗ ꯃꯖꯥ ꯏꯕꯨꯡꯉꯣ ꯆꯤꯡꯈꯩꯗꯨ ꯃꯩ ꯍꯧꯅ ꯁꯥꯎꯔꯝꯃꯤ꯫ ꯀꯔꯤ ꯍꯥꯏꯕ? ꯐꯩ, ꯈꯪꯒꯅꯤ꯫ ꯏꯄꯥ ꯏꯌꯥꯝꯕꯒꯤ ꯂꯃꯟ ꯑꯩ ꯈꯨꯝꯗꯅ ꯇꯣꯛꯂꯣꯏ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯖꯥ ꯏꯕꯨꯡꯉꯣ ꯆꯤꯡꯈꯩꯗꯨ ꯑꯁꯥꯎꯕ ꯑꯃꯒ ꯂꯣꯏꯅꯅ ꯃꯐꯝꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯆꯥꯒꯤ ꯃꯇꯧꯗꯨꯗ ꯃꯃꯥ ꯏꯕꯦꯝ ꯑꯗꯨ ꯃꯤꯄꯥꯏꯅ ꯃꯆꯥꯅ ꯆꯠꯈꯤꯕꯗꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯝꯃꯤ꯫ ꯃꯖꯥ ꯏꯕꯨꯡꯉꯣ ꯆꯤꯡꯈꯩꯗꯨ ꯍꯧꯗꯣꯡ ꯅꯤꯡꯊꯧ ꯄꯨꯔꯤꯛꯂꯥꯏꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯂꯥꯟ ꯄꯥꯡꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯃꯖꯥ ꯏꯕꯨꯡꯉꯣ ꯆꯤꯡꯈꯩꯅ ꯍꯥꯏꯔꯤꯕꯗꯨ ꯍꯧꯗꯣꯡ ꯅꯤꯡꯊꯧ ꯄꯨꯔꯤꯛꯂꯥꯏꯅꯁꯨ ꯍꯔꯥꯎꯅ ꯌꯥꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯅ ꯃꯖꯥ ꯏꯕꯨꯡꯉꯣ ꯆꯤꯡꯈꯩꯗꯨ ꯍꯧꯗꯣꯡꯒꯤ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯂꯥꯟꯃꯤ ꯃꯌꯥꯝꯗꯨ ꯂꯨꯆꯤꯡꯗꯨꯅ ꯂꯝꯍꯨꯏꯁꯤꯡꯒꯤ ꯃꯊꯛꯇ ꯂꯥꯟꯗꯥꯔꯝꯃꯤ꯫ ꯑꯀꯟꯕ ꯃꯑꯣꯡꯗ ꯂꯥꯟꯊꯦꯡꯅꯔꯕ ꯇꯨꯡꯗ ꯃꯖꯥ ꯏꯕꯨꯡꯉꯣ ꯆꯤꯡꯈꯩ ꯑꯃꯗꯤ ꯍꯧꯗꯣꯡꯒꯤ ꯂꯥꯟꯃꯤ ꯃꯌꯥꯝꯅ ꯂꯝꯍꯨꯏ ꯃꯌꯥꯝꯕꯨ ꯃꯥꯏꯊꯤꯕ ꯄꯤꯔꯝꯃꯤ꯫ ꯄꯨꯔꯤꯛꯂꯥꯏꯅ ꯆꯤꯡꯈꯩ, ꯏꯄꯥ ꯉꯁꯤꯗꯤ ꯋꯥ ꯈꯔ ꯍꯥꯏꯒꯦ꯫ ꯇꯥꯛꯄꯤꯌꯨ ꯏꯄꯥ ꯏꯕꯨꯡꯉꯣ꯫ ꯅꯈꯣꯏꯒ ꯑꯩꯈꯣꯏꯒ ꯂꯩꯅꯔꯤꯕ ꯃꯔꯤꯁꯦ ꯇꯨꯡ ꯀꯣꯏꯅ ꯑꯁꯨꯝ ꯂꯩꯍꯧꯅꯕ ꯑꯩꯒꯤ ꯏꯆꯥ ꯑꯇꯣꯝꯕꯤ ꯐꯖꯇꯣꯟ ꯑꯗꯣ ꯅꯐꯝꯗ ꯊꯥꯖꯔꯒꯦ ꯍꯥꯏꯅ ꯈꯜꯂꯤ꯫ ꯅꯪꯅ ꯀꯔꯤ ꯈꯜꯂꯤꯕ ꯍꯥꯏꯌꯨ ꯇꯥꯁꯤ꯫ ꯏꯄꯥ ꯏꯕꯨꯡꯉꯣ, ꯏꯄꯥ ꯏꯕꯨꯡꯉꯣꯅ ꯇꯥꯛꯄꯤꯔꯤꯕ ꯋꯥꯐꯝꯗꯣ ꯅꯆꯥꯒꯤꯗꯤ ꯂꯥꯏꯕꯛ ꯐꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯌꯥꯝꯕꯒꯤ ꯂꯨꯍꯣꯡ ꯀꯩꯍꯣꯡꯕ ꯇꯧꯗꯅ ꯃꯇꯧ ꯀꯔꯝꯅ ꯑꯩꯒꯤ ꯍꯥꯟꯅ ꯄꯥꯡꯊꯣꯛꯀꯅꯤ? ꯆꯨꯝꯃꯤ, ꯏꯆꯥꯅ ꯍꯥꯏꯕꯗꯨ꯫ ꯐꯔꯦ, ꯁꯨꯝꯂꯧꯔꯁꯤ꯫ ꯅꯪꯒꯤ ꯅꯌꯥꯝꯕꯒ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯍꯜ ꯐꯖꯕꯤꯒꯤ ꯍꯥꯟꯅ ꯍꯣꯡꯂꯁꯤ꯫ ꯑꯗꯨ ꯂꯣꯏꯔꯒ ꯅꯪꯒ ꯏꯆꯥ ꯑꯇꯣꯝꯕꯤꯒ ꯑꯃꯨꯛ ꯍꯣꯡꯂꯁꯤ꯫ ꯑꯁꯨꯝ ꯇꯧꯅ ꯃꯖꯥ ꯏꯕꯨꯡꯉꯣ ꯄꯥꯔꯤꯒ ꯃꯖꯥ ꯏꯕꯦꯝ ꯐꯖꯕꯤꯒ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯃꯗꯨ ꯂꯣꯏꯕꯒ ꯃꯖꯥ ꯏꯕꯨꯡꯉꯣ ꯆꯤꯡꯈꯩꯒ ꯃꯖꯥ ꯏꯕꯦꯝ ꯐꯖꯇꯣꯟꯒ ꯑꯃꯨꯛ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯅ ꯃꯈꯣꯏ ꯃꯌꯥꯝꯗꯨ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤꯔꯝꯃꯤ꯫